ngasi भाद्रमासे चतुर्दश दिवसे शुक्ला पक्ष अष्टम्यांति थौरविवासरे थवन थागी तराग मरीनी पानबा निमित की खोंसत्ता अदुगा थागी खोंसत्तना लांगबन थागी पान खलकपगी निपान बा नोंमाइजिंग नुमित राधाष्टमी श्री श्री राधा जन्मगी याइफमंगोल पिजबगु लोइनना याइहनब ब्रह्मगी वहंग पाउखुंगी थौरमना ख्वाइ पुनमुकपु अहानबसिदा तराम तरामना ओक्सरी ngasi sumausa gumna wang karpangjay ngasigi wang lokutsari ngasigi ahan boy na lokutsari buwang ngasi P. Surya Kumar tagpiyo Surya Kumar Hare Krishna yam nungay jay ano ba thagat pira u yam namak nungay jay Surya Kumar tagpirak libu wapam masi tabak ta ontok bangam na nabuho na jagi sumoy dana Surya Kumar gi mapamda Pogdam Zeri, Takat Zeri, Diner Pungasigi and his Subidam Lokat Zeri, Buhangasina, Memsa Ras Kumari. Tapu Memsa Hare Krishna Yabu Kurum Zeri, Agyagi Wahang Pokum Tabada Yam Nungay Zay, Kang Dabakayam Sukang Zeri, Matam Sang na Agyagi Grupta Yaubangamba Ujagi Kurum Zeri Agyabu. Hare Krishna Memsa Ras Kumari Ekoi Bunungsi na kurumbirak pa ahan bumagtada ekoi gimaykay dagi taram na kurumbirak pa sibu oksari aduga ekoi giwahang pangkong gitawram masitaba da nungay bi hay na pungdok pirak pa loy na ekoi gi group asida yaw bangamba way jage hay na tagpirak libasi Ras Kumari ekoi ba kway punamaki bateng yaw da na di ekoi su ito mlip sa bangam zabanate Kwai puna makibateng galoy na ekoy punna satmin nagadaw bani haibu wapam simatang Memsa Ras Kumari gi mapamda hanggat sari tayo narakpang sige ahum subada lokat sari basna lansen ba oinam tagpiyo lansen ba Radhe Krishna kurum jari ujabu taram na kurum birak ba oksari lansen ba Hare Krishna ओझा के चैनल से यामना नुंगाई जई ओझा बुथागत सरी याम नमक नुंगाई जई लंचेन बा एकोई के तौरम मसिबु नुंगाई बी हैन फोंदोक पिरकबा मसिगे दमक एकोई के माइकई दगसु लंचेन बबु इकाई खुमनब उत्सबगु लेनना थागत सरी ताइनरक बंगसिगे मरिसबदा मुलोखत सरी बसना मंदाकिनी आइग्यागी पौखुम ngaibada awaba amani Mandakini Yam namag Ontong po wapam butang pire Tagpiyo makatana Ngasidi awabu kukseri Yam namag nungay jay mandakini Eko yitawra masibunong sibi badagi Ngay bagi awaba Adubu Eko yi Wang po kung gitawra masi Eko na upload tokat pirag badagi Amuk awaba do Uwaga Eko bu Nungay ba pongdok pirak ba? Ekoi gi maykay digasu nungay jaba pongdok sari. Aduga mandakini na makatabirak libis tagat sari ya koti pranam. Kang daba kaya kangan bibagitan. Yam na nungay jay mandakini ekoi bu awang batang ta. Ikay kum na ba utpida na. Ekoi gi ipamda kurumbirak ba. Kurumbirak pa sibo ekoi su koti pranam taujari sumoy dana. Mandakini gi paukum tamjage aduka mandakini na makata na pungtok pirik libisina mapa masa anina mes rasi aduga aigi na singha rasi amat tangang na bata na ba yadi heta saunay masikay dauraga pagadagi mandakini wapam sige waragadi rasi gi wapam oira maroy hay na kanjay imungdugi amana ngangba amana tanaraktaba hay basi kari hay gani understanding layna daba amarumdana yung madugi sor bastu deva bastu purus na talaga na sanamay layng taubuse na nungsina na konbiyo
ꯃꯇꯝꯗꯨꯗ ꯁꯣꯏꯗꯅ ꯏꯃꯨꯡꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯁꯥꯟꯇꯤꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 5ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯝꯐꯥ ꯃꯅꯤ ꯁꯔꯃ꯫ ꯇꯥꯛꯄꯤꯌꯨ ꯑꯩꯒ꯭ꯌꯥ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒ꯭ꯌꯥ꯫ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ, ꯊꯥꯒꯠꯆꯔꯤ꯫ ꯇꯝꯐꯥ ꯃꯅꯤ ꯊꯥꯒꯠꯄꯤꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯕꯨ ꯑꯣꯛꯆꯔꯤ꯫ ꯇꯝꯐꯥ ꯃꯅꯤꯕꯨꯁꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 6ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯈꯨꯃꯟꯊꯦꯝ ꯁꯣꯔꯣꯖꯤꯅꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯕꯨ ꯑꯣꯛꯆꯔꯤ꯫ ꯋꯥꯍꯪ ꯍꯪꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯣꯔꯣꯖꯤꯅꯤꯅ ꯑꯩꯈꯣꯏꯗ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯕ ꯑꯃꯗꯤ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯄꯤꯔꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔꯣꯖꯤꯅꯤꯒꯤ ꯃꯥꯏꯀꯩꯗ ꯃꯪꯒꯣꯜ ꯑꯥꯁꯤꯔꯕꯥꯗ ꯄꯤꯅꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯣꯔꯣꯖꯤꯅꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯣꯂꯨꯛꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 8ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯣꯡꯕꯝ ꯁꯨꯃꯤꯂꯥ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯥꯡꯕꯟ ꯊꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯊꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯦꯡꯕꯤꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ꯫ ꯁꯨꯃꯤꯂꯥꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯝꯕ ꯑꯍꯜ ꯂꯃꯟ ꯒꯨꯔꯨꯖꯣꯟꯁꯤꯡꯅ ꯂꯦꯡꯕꯤꯔꯛꯇꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕꯁꯤꯡ ꯀꯔꯝ ꯄꯥꯜꯂꯤ ꯍꯥꯏꯅ ꯌꯦꯡꯉꯨꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯡꯕꯤꯔꯛꯄ ꯊꯥ ꯍꯥꯏꯕ ꯇꯥꯏ꯫ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯟ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯨꯡꯁꯤꯖꯕ ꯐꯣꯡꯗꯣꯛꯆꯕ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯆꯕ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯕ ꯊꯥꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯃꯤꯂꯥꯅ ꯋꯥꯐꯝ ꯑꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯄ ꯂꯣꯏꯅꯅ ꯁꯨꯃꯤꯂꯥꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯟꯕꯤꯔꯛꯏꯕꯁꯤ ꯈꯪꯖꯅꯤꯡꯕꯗꯤ ꯁꯝ ꯈꯨꯖꯤꯟ ꯀꯣꯏ ꯀꯛꯂꯕꯗꯤ ꯇꯔꯄꯣꯟ ꯁꯦꯕꯥ ꯌꯥꯔꯣꯏꯗ꯭ꯔꯥ? ꯁꯨꯃꯤꯂꯥ ꯁꯝ ꯈꯨꯖꯤꯟ ꯀꯣꯏꯅꯆꯤꯡꯕ ꯀꯛꯄꯒꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯇꯁꯦꯡꯅ ꯗꯤꯁ ꯏꯁ ꯑꯦꯟꯁꯦꯁꯇꯔꯁ ꯍꯥꯏꯕ ꯇꯥꯏ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯗꯨ ꯀꯛꯀꯅꯨ ꯍꯥꯏꯕ꯫ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯀꯛꯄꯗꯨ ꯑꯗꯨꯝ ꯀꯛꯄꯤꯕ ꯇꯥꯔꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯗꯤ ꯀꯛꯀꯅꯨ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤꯕꯁꯤ ꯃꯗꯨ ꯍꯦꯛ ꯀꯛꯄꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ꯫ ꯃꯁꯤ ꯕꯦꯗꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯦꯗꯕꯨ ꯊꯥꯖꯅ ꯕꯦꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤꯕ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯅꯠꯇꯦꯗꯅ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤꯗꯃꯛ ꯂꯦꯡꯕꯤꯔꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯂꯣꯏꯅꯅ ꯍꯔꯥꯎꯖꯕ ꯑꯗꯨꯒꯨꯝꯕ ꯐꯣꯡꯗꯣꯛꯆꯕ ꯊꯥ ꯍꯥꯏꯕ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯅꯤ, ꯃꯈꯣꯏꯒꯤ ꯃꯪꯒꯣꯟꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏꯅ ꯁꯝ ꯀꯛꯇꯅ ꯍꯛꯆꯥꯡꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯥꯔꯠ ꯑꯃꯠꯇ ꯀꯛꯊꯠꯀꯅꯨ, ꯂꯧꯊꯣꯛꯀꯅꯨ꯫ ꯃꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄ ꯄꯣꯠꯁꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯊꯛꯇ ꯇꯥꯏ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯄꯤ ꯍꯥꯏꯕꯒꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤꯕ ꯁ꯭ꯋꯚꯥꯕ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯇꯔꯄꯣꯟ ꯀꯛꯄ ꯀꯠꯇꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝꯁꯤꯗꯗꯤ ꯀꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯁꯨꯃꯤꯂꯥ꯫
ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯅꯤꯄꯥꯟ ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯖꯤꯌꯣꯟ ꯁꯤꯌꯣꯜ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯀꯨꯏꯔꯕ ꯂꯤꯁꯅꯔꯅꯤ ꯀꯔꯤ ꯇꯥꯛꯄꯤꯅꯤꯡꯂꯤꯕ ꯑꯩꯒ ꯒꯣꯄꯥꯜ ꯁꯍस्रनामसे ꯅꯨꯡꯇꯤꯒꯤ ꯊꯤꯖꯕꯁꯦ ꯀꯔꯤ ꯀꯥꯏꯕꯒꯦ ꯖꯤꯌꯣꯟ ꯁꯤꯌꯣꯜ ꯃꯍꯥꯃृꯇꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏꯕ ꯇꯥꯏ ꯀꯥꯏꯕ ꯅꯠꯇꯦ ꯚꯒꯋꯥꯟꯒꯤ ꯅꯥꯝ ꯃꯤꯡ 1000 ꯑꯣꯏꯅ ꯁꯣꯟꯖꯕ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯐꯩ ꯉꯝꯅꯗꯕꯒꯤ ꯋꯥꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯇꯥꯛꯄꯤꯔꯛꯂꯤꯕ ꯒꯣꯄꯥꯜ ꯁꯍस्रनाम ꯏꯁꯥꯅꯕꯨ ꯊꯤꯕꯤꯕ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯃꯤꯕꯨ ꯊꯤꯍꯟꯕꯤꯕ ꯑꯣꯏꯔꯣ ꯃꯗꯨ ꯊꯣꯏꯗꯣꯛꯅ ꯐꯩ ꯁꯨꯝ ꯑꯣꯏꯗꯅ ꯖꯤꯌꯣꯟ ꯁꯤꯌꯣꯜꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 9 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯣꯕꯣ ꯈꯥꯏꯗꯦꯝ ꯇꯥꯛꯄꯤꯌꯨ ꯕꯣꯕꯣ ꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯤꯒꯥꯎ ꯁꯥꯅ ꯑꯣꯛꯆꯔꯤ ꯃꯗꯨꯃꯛ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯕꯣꯕꯣꯅ ꯃꯈꯥ ꯇꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯉꯥꯡ ꯃꯔꯨ ꯀꯣꯛꯄꯁꯤ ꯃꯩ ꯄꯨꯖꯥ ꯇꯧꯕ ꯇꯧꯗꯕ ꯃꯁꯤ ꯀꯔꯝꯕꯅ ꯐꯕꯒꯦ ꯕꯣꯕꯣ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯃꯩ ꯄꯨꯖꯥ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯇꯥꯏ ꯃꯩ ꯄꯨꯖꯥ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯤꯗ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕꯁꯤꯡ ꯇꯧꯅꯕ ꯁꯨꯃꯥꯡꯗꯨꯗ ꯃꯩ ꯑꯃ ꯍꯧꯒꯠꯂꯒ ꯃꯗꯨꯗ ꯇꯧꯕ ꯄꯨꯖꯥ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯃꯥꯏꯅꯔ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯃꯩꯒꯤ ꯄꯨꯖꯥ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯑꯆꯧꯕ ꯅꯤꯌꯣꯝ ꯆꯨꯝꯕ ꯄꯨꯖꯥ ꯍꯥꯏꯕ ꯇꯥꯏ ꯖꯩꯒ ꯃꯁꯤ ꯇꯧꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯃꯩꯒꯤ ꯖꯩꯒ ꯇꯧꯔꯤꯕꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯏꯍꯥꯟꯍꯥꯟꯕ ꯒꯔꯚꯙꯥꯟꯗꯒꯤ ꯍꯧꯔꯒ ꯒꯔꯚꯙꯥꯟ ꯁꯤꯃꯟꯇꯣꯌꯟ ꯄꯨꯡꯁꯕꯟ ꯖꯥꯇ ꯀꯔꯃ ꯑꯅꯄ꯭ꯔꯥꯁꯟ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯛꯈꯤꯕꯁꯤꯡ ꯑꯁꯤ ꯒꯔꯚꯙꯥꯟ ꯄꯤꯕ ꯅꯨꯃꯤꯠꯇ ꯑꯐꯕ ꯐꯠꯇꯕ ꯄꯨꯡꯐꯝꯗ ꯅꯨꯃꯤꯠꯇ ꯒꯔꯚ ꯖꯤꯕ ꯃꯔꯨ ꯍꯨꯟꯈꯤꯕ ꯃꯗꯨꯒꯤ ꯂꯩꯔꯝꯕ ꯗꯣꯁ ꯃꯗꯨꯅ ꯑꯉꯥꯡꯒꯤ ꯃꯔꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯤꯗ ꯅꯠꯇ꯭ꯔꯒ ꯁꯥꯒꯩꯒꯤ ꯃꯔꯤꯗ ꯇꯝꯕ ꯉꯝꯗꯕ ꯑꯁꯣꯏꯕ ꯗꯣꯁ ꯂꯩꯔꯝꯃꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯩꯒꯤ ꯖꯩꯒꯒꯤ ꯃꯩ ꯑꯁꯤꯗ ꯒꯔꯚꯙꯥꯟ ꯑꯁꯤꯒꯤ ꯁꯪꯁꯀꯥꯔ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯃꯐꯝꯗꯨꯗ ꯅꯨꯃꯤꯠꯇꯨꯗ ꯂꯥꯟꯈꯤꯕꯒꯤ ꯗꯣꯁ ꯑꯗꯣ ꯉꯁꯤꯒꯤ ꯁꯦꯡꯂꯕ ꯃꯩ ꯑꯁꯤꯅ ꯃꯩꯁꯤ ꯆꯨꯝꯅꯒꯤ ꯃꯩ ꯅꯠꯇꯦ ꯃꯃꯤꯡ ꯑꯃꯃꯝ ꯄꯤꯒꯗꯣꯏꯅꯤ ꯑꯁꯤꯒꯨꯝꯕ ꯃꯩ ꯑꯁꯤꯅ ꯒꯔꯚꯙꯥꯟꯒꯤ ꯗꯣꯁ ꯂꯩꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯣꯛꯄꯤꯗꯅ ꯑꯉꯥꯡꯁꯦ ꯉꯁꯤ ꯃꯈꯩꯗꯒꯤꯗꯤ ꯑꯐꯕ ꯑꯆꯪꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯁꯤꯠ ꯍꯥꯏꯕ ꯇꯥꯏ ꯇꯥꯏꯅꯔꯛꯄꯗ ꯄꯨꯡꯁꯕꯟꯒꯤ ꯊꯥ 3 ꯁꯨꯔꯛꯄ ꯃꯇꯝꯗ ꯇꯧꯕꯤꯒꯗꯕ ꯁꯪꯁꯀꯥꯔꯅꯤ ꯃꯗꯨ ꯇꯧꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯇꯧꯔꯒꯁꯨ ꯅꯤꯌꯣꯝ ꯆꯨꯝꯈꯤꯗꯕꯕꯨ ꯑꯣꯏꯔꯣ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯀꯥꯏꯈꯤꯕ ꯂꯩꯔꯝꯃꯕꯁꯨ ꯃꯗꯨꯒꯤ ꯉꯁꯤ ꯀꯠꯆꯔꯤꯕ ꯃꯩꯒꯤ ꯖꯩꯒꯁꯤꯗ ꯑꯁꯣꯏꯕꯁꯤꯡ ꯑꯗꯣ ꯁꯪꯁꯀꯥꯔ ꯇꯧꯕꯤꯌꯨ ꯁꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯗꯨꯗ ꯃꯩꯒꯤ ꯃꯤꯡꯊꯣꯜ ꯑꯃꯃꯨꯛ ꯄꯤꯒꯅꯤ ꯄꯤꯔꯤꯕ ꯃꯩꯗꯨꯒꯤ ꯃꯤꯡꯊꯣꯜꯗꯨꯒꯤ ꯃꯤꯡ ꯑꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯁꯨꯝ ꯑꯣꯏꯗꯅ प्रत्येक ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯉꯥꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯈꯤꯕ ꯄꯨꯟꯁꯤꯁꯤꯡ ꯑꯗꯨꯗ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯁꯦꯡꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯄꯕꯤꯇ꯭ꯔ ꯑꯣꯏꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯩꯒꯤ ꯁꯪꯁꯀꯥꯔꯁꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯁꯣꯔꯁꯨ ꯃꯥꯇ꯭ꯔꯤꯀꯥ ꯄꯨꯖꯥ ꯍꯥꯏꯗꯅ ꯃꯃꯥ 13 ꯖꯒꯠ ꯑꯁꯤꯕꯨ ꯁꯦꯝꯕꯗ ꯂꯣꯏꯅꯔꯛꯈꯤꯕ ꯃꯃꯥ 13 ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯒꯩꯁꯤꯕꯨ ꯀꯨꯂꯗꯦꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯒꯩꯁꯤꯕꯨ ꯄꯣꯛꯈꯤꯕꯤ ꯃꯃꯥ ꯃꯗꯨꯒꯤ ꯌꯥꯎꯔꯤ ꯑꯗꯨꯗꯒꯤ ꯇꯥꯏꯅꯔꯛꯄꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯕꯨ ꯀꯧꯖꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯆꯥ ꯅꯁꯨ ꯑꯣꯏꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯪꯒꯣꯟ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯃꯈꯣꯏꯗꯒꯤ ꯊꯧꯅꯤꯕꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ ꯁꯨꯝ ꯑꯣꯏꯗꯅ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯃꯄꯨꯡ ꯐꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯕꯦꯗꯒꯤ ꯃꯟꯇ꯭ꯔꯒ ꯂꯣꯏꯅꯅ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄꯤꯕ ꯀꯔꯃ ꯍꯥꯏꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯃꯩ ꯌꯥꯎꯗꯅ ꯇꯧꯕ ꯍꯥꯏꯕꯁꯤꯅ
ꯁꯨꯝꯅ ꯄꯥꯡꯊꯣꯛꯏꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯁꯪꯁꯀꯥꯔ ꯁꯦꯡꯗꯣꯛꯄꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯏꯇꯧꯃꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯁꯨꯞꯅꯒꯤ ꯂꯨ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯈꯛꯇ ꯄꯥꯡꯊꯣꯛꯑꯒ ꯅꯥ ꯍꯨꯠꯄꯒꯤ ꯀꯔꯃꯗꯣ ꯃꯗꯨꯈꯛ ꯇꯧꯔꯒ ꯑꯇꯩꯗꯤ ꯀꯔꯤꯃꯠꯇ ꯁꯦꯡꯗꯣꯛꯄꯤꯕ ꯍꯥꯏꯕꯗꯨ ꯌꯥꯎꯗꯕ ꯃꯔꯝ ꯑꯗꯨꯅ ꯁꯦꯡꯗꯣꯛꯄ ꯌꯥꯎꯕꯁꯤꯕꯨꯅ ꯃꯩꯒꯤ ꯖꯩꯒ ꯑꯗꯨꯅ ꯇꯁꯦꯡꯕꯒꯤꯗꯤ ꯃꯩꯒꯤ ꯖꯩꯒ ꯌꯥꯎꯕꯁꯤꯅ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯕꯣꯕꯣꯛ ꯈꯥꯏꯗꯦꯡꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 10ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯣꯏꯍꯦꯟꯕ ꯇꯥꯛꯄꯤꯌꯨ ꯊꯣꯏꯍꯦꯟꯕ ꯑꯩꯒꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥꯡꯗꯁꯨ ꯍꯪꯖꯈꯤꯕꯅꯤ ꯄꯥꯎꯈꯨꯝꯗꯤ ꯊꯦꯡꯅꯖꯗꯦ ꯇꯥꯛꯄꯤꯌꯨ ꯊꯣꯏꯍꯦꯟꯕ ꯀꯔꯤ ꯃꯇꯥꯡꯒꯤ ꯍꯪꯕꯤꯈꯤꯕꯅꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯈꯤꯗꯕ ꯅꯠꯇ꯭ꯔꯒꯅ ꯎꯍꯧꯗꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯒ ꯉꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯈꯠꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯊꯣꯏꯗꯣꯛꯅ ꯊꯣꯏꯍꯦꯟꯕꯕꯨ ꯊꯥꯒꯠꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯒꯤ ꯅꯣꯡ ꯌꯨꯔꯕ ꯃꯈꯥ ꯁꯪꯒꯣꯏ ꯑꯃ ꯂꯩ ꯁꯦꯝꯖꯤꯟꯕꯁꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯂꯩꯒꯗ꯭ꯔꯥ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯊꯣꯏꯍꯦꯟꯕ ꯊꯣꯏꯍꯦꯟꯕꯒꯤ ꯅꯣꯡ ꯌꯨꯔꯕ ꯃꯈꯥ ꯁꯪꯒꯣꯏ ꯑꯃ ꯂꯩ ꯃꯗꯨ ꯁꯦꯝꯖꯤꯟꯕꯒꯤ ꯅꯨꯃꯤꯠ ꯊꯕꯥꯜ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯅꯨꯃꯤꯠ ꯊꯕꯥꯜ ꯌꯦꯡꯕꯤꯔꯨꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ ꯁꯨꯝ ꯑꯣꯏꯗꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯒꯦ ꯍꯥꯏꯕꯗꯤ ꯃꯗꯩꯗ ꯖꯇ꯭ꯔꯥ ꯃꯈꯣꯡ ꯐꯨꯛꯀꯗꯧꯕ ꯇꯣꯉꯥꯟꯅ ꯅꯧꯅ ꯁꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯦꯝꯖꯤꯟꯕꯅꯤ ꯁꯦꯝꯖꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯃꯠꯇ ꯗꯣꯁ ꯂꯩꯇꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯤꯡꯈꯣꯡ ꯍꯥꯞꯄꯤꯔꯒ ꯃꯐꯝꯗꯨ ꯑꯅꯧꯕ ꯄ꯭ꯂꯦꯠꯐꯣꯝꯗꯨ ꯂꯩꯕꯥꯛ ꯍꯥꯞꯄꯤꯒꯦ ꯋꯥꯡꯈꯠꯍꯟꯕꯤꯒꯦ ꯍꯥꯏꯕꯁꯤꯡꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯁꯦꯝꯕꯤꯌꯨ ꯃꯗꯨꯗ ꯊꯣꯏꯗꯣꯛꯅ ꯗꯣꯁ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯃꯥꯒꯤ ꯕꯣꯗꯤ ꯁꯪ ꯑꯗꯨꯒꯤ ꯀꯔꯤꯃꯠꯇ ꯀꯥꯏꯒꯗꯕ ꯅꯠꯇꯕꯅꯤꯅ ꯁꯦꯝꯖꯤꯟꯕ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕ ꯁꯦꯝꯕꯤꯌꯨ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯗꯣꯁ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯣꯏꯍꯦꯟꯕ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 11ꯁꯨꯕ ꯄꯨꯈꯠꯄꯤꯔꯛꯂꯤꯕꯁꯤꯅ ꯄ꯭ꯔꯦꯃ ꯃꯥꯏꯕꯝ ꯇꯥꯛꯄꯤꯌꯨ ꯄ꯭ꯔꯦꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯖꯕꯗ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯦꯃ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯄ꯭ꯔꯦꯃꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯄꯤꯖꯔꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 12ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯀ꯭ꯔꯤꯄꯥꯃꯌꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯥꯛꯄꯤꯌꯨ ꯀ꯭ꯔꯤꯄꯥꯃꯌꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯟꯇ꯭ꯔ ꯇꯪꯈꯥꯏ ꯁꯣꯟꯕꯒꯤ ꯄꯥꯎꯈꯨꯝꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯃꯣꯃꯣꯟ ꯇꯧꯖꯩ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯀ꯭ꯔꯤꯄꯥꯃꯌꯤ ꯇꯥꯏꯅꯔꯛꯄꯗ ꯀ꯭ꯔꯤꯄꯥꯃꯌꯤꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯒ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯀ꯭ꯔꯤꯄꯥꯃꯌꯤ ꯃꯟꯇ꯭ꯔꯗꯨ ꯐꯥꯕ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯕꯅꯤꯅ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯒꯗꯒꯦ ꯃꯗꯨꯗ ꯄꯥꯎꯈꯨꯝꯗꯨ ꯁꯥꯎꯅ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯀ꯭ꯔꯤꯄꯥꯃꯌꯤ ꯆꯨꯝꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯁꯤ ꯍꯥꯏꯕꯒꯤ ꯐꯣꯡꯗꯣꯛꯆꯈꯤꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯁꯤꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ ꯅꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀ꯭ꯔꯤꯄꯥꯃꯌꯤ ꯃꯪꯒꯣꯜ ꯑꯣꯏꯕꯤꯁꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 13ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ हरे कृष्णा हाइना हौबिरअगा सुबिता मोइरांग थेंगी वाहंगनी ताकपियु सुबिता खुरुमजरी थागतजरी खुरुमबिरकबा थागतबिरकबा हरे कृष्णा हाइबा नाम असिमगा लोइनना तराम ओक्सरी सुबिता ओझा लांगबन तरपोन कटपसी नुपीना कटप याब्रा मंत्र सुखंजनी सुबिता करीगी याददगी नुपी नुपा राइट मानई हाइबा वाफमसी याम पाक चाउना सिजनरए अमरोमदा मपाल लमसिंगदा नुपी नुपा सब मानना ईश्वरगी थौदांग सिंग असिदा पांथोकजबा याबगी वाफम असी
ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯠꯄ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯃꯄꯥꯟꯒꯤ ꯃꯤꯅ ꯑꯃ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯃꯥꯖꯅꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯔꯆꯥ ꯄꯨꯖꯥ ꯇꯧꯖꯕ ꯈꯪꯕꯨ ꯈꯪꯂꯒꯗꯤ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯕꯤꯇꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯁꯣꯟꯕꯒꯤ ꯃꯟꯇ꯭ꯔ ꯍꯥꯏꯗꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤ ꯃꯟꯇ꯭ꯔ ꯍꯥꯏꯕꯕꯨ ꯁꯨꯕꯤꯇꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯣꯁꯇ ꯍꯥꯏꯕꯗꯤ ꯍꯧꯈꯤꯕ ꯏꯪ 2024ꯒꯤ ꯇꯔꯄꯣꯟ ꯀꯠꯅꯅꯕꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯈꯤꯕ ꯕ꯭ꯂꯣꯛ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯃꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯇꯔꯄꯣꯟ ꯀꯔꯝꯅ ꯀꯠꯀꯗꯒꯦ ꯇꯔꯄꯣꯟꯗ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯟꯗꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯧꯅ ꯑꯃꯨꯛ ꯁꯨꯕꯤꯇꯥꯅ ꯃꯟꯇ꯭ꯔꯁꯨ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯗ ꯊꯝꯖꯒꯦ ꯁꯨꯕꯤꯇꯥ ꯍꯟꯗꯛ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯕꯦꯟ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯖꯅꯤꯡꯕ ꯀꯠꯆꯅꯤꯡꯕꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯁꯦ ꯑꯍꯥꯟꯕꯗ ꯇꯔꯄꯣꯟ ꯀꯠꯄ ꯍꯥꯏꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯅꯤꯡꯁꯤꯡꯖꯕ ꯂꯥꯡꯕꯟꯒꯤ 13ꯅꯤ ꯄꯥꯟꯕꯗꯒꯤ ꯍꯧꯔꯒ ꯊꯥꯁꯤ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯔꯤꯆꯨꯋꯦꯜ ꯁꯦꯔꯦꯃꯣꯅꯤ ꯍꯥꯏꯕ ꯇꯥꯏ ꯇꯔꯄꯣꯟ ꯀꯠꯄꯒꯤ ꯄꯣꯠꯆꯪꯗꯤ ꯏꯁꯤꯡ ꯑꯃꯁꯨꯡ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯃꯁꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯆꯥꯛ ꯀꯠꯅꯤꯡꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯡꯕꯟꯒꯤ ꯍꯩꯁꯣꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯍꯩꯔꯨꯛ ꯍꯩꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯥꯞꯅꯤꯡꯕꯁꯤꯡ ꯑꯗꯨꯝ ꯍꯥꯞꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯇꯤꯜꯂ ꯇꯔꯄꯣꯟ ꯍꯥꯏꯔꯤꯕꯁꯤ ꯊꯣꯏꯗꯤꯡ ꯑꯃꯨꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯗꯨꯒ ꯏꯁꯤꯡꯒ ꯃꯁꯤ ꯀꯠꯄꯒꯤ ꯃꯑꯣꯡꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯇꯨꯂꯁꯤꯒꯤ ꯃꯅꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔ ꯅꯠꯇ꯭ꯔꯒꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯀꯠꯄ ꯌꯥꯏ ꯀꯅꯥꯒꯨꯝꯕꯅ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗ ꯀꯠꯄꯁꯤ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯇꯗꯤ ꯁꯣꯏꯗꯅ ꯀꯠꯆꯕ ꯐꯩ ꯃꯣꯏꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯠꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯟꯗꯤꯔꯗ ꯀꯠꯄ ꯑꯣꯏꯔꯒꯗꯤ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯈꯔ ꯆꯥꯎꯕ ꯑꯃ ꯊꯝꯕꯤꯔꯒ ꯃꯗꯨꯗ ꯇꯔꯄꯣꯟꯁꯤ ꯀꯠꯀꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯣꯡꯕꯥꯟꯗ ꯆꯠꯂꯒ ꯀꯠꯄ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯑꯗꯨꯃꯛ ꯀꯠꯄ ꯌꯥꯔꯦ ꯀꯠꯄꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯃꯛꯇꯗ ꯃꯥꯏꯁꯤ ꯅꯣꯡꯄꯣꯛ ꯑꯣꯟꯕꯤꯒꯅꯤ ꯑꯗꯨꯒ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯁꯦꯡꯂꯕ ꯇꯨꯔꯦꯟ ꯇꯤꯔꯊꯁꯤꯡ ꯀꯧꯖꯒꯅꯤ ꯑꯩꯈꯣꯏꯅ ꯀꯧꯒꯗꯧꯕꯁꯤ ओम कुरुक्षेत्रम गया गंगा प्रभास पुष्करानी तीर्थ नेतानी पुण्यानी तर्पण काले भवंतिहा हाइब मंत्रसिन कौजगनी मंत्रसिन फोंदोकनिंगलिबा मागी नुंगी ओइबा अर्थसि ईश्वर की तौजान फंगनब मंत्र पुनमकी अहोब खोंथो ओंग लोइनना कुरुक्षेत्र गया गंगा प्रभास पुष्कर सिंह सेंगलब तीर्थ सिंह तुरेन सिंह मिंगद लेखिद्रब थवाई अरान खुबम फंगनब अइन सेंगलब तरपोन सिबु कटननब थौदांग लौजरी ताइनरकपदा अखोइना मांगद लेरिबा इसिंग अदु अखोइना इसिंग खोंबांद ओरगना इसिंगदु खुजो खुजो लोखसरग कले अदुगा युमदा ओरगना अइना कुसी समस न पाइखलगा अइगी इसिंग पात्र खर चाउबदुगी मथक्तुदा इसिंगसी समस हुमला कटकनी कटकदौरिबसी कटप मतमदा मंत्रदी मसिन देव तर्पोन हाइना खंगै अइगी इपा इपुसिंगी तर्पोनसी कत्रिंगेगी मंगोइनना ईश्वरगी मफमदा हानब कचगनी ओम ब्रह्मा त्रिपैताम ओम विष्णु त्रिपेताम ओम प्रजापति त्रिपेताम अचचत जीव पुनमकी मबुंगु ओइब ब्रह्मा विष्णु अमसुंग प्रजापति की सरोंदा ननायन थमोइ सेंग थाजबग लोइनना इसिंग सिबु कचरी असुमना ताइनरकपदा तोंगान तोंगान बक्सांग सिंगदा लेदिबा थवाई सिंगी दमक इसिंग अमुक कटकनी मतमसिदा कलिबा मंत्रदि ओम देवा रक्षास तथा नाग गंधर्वाप्सर साहसुराः कुरुराः सर्पाः सुपर्णासु तरबो जिंघगाय खगा
विद्याधरा जलाधरास्तथैव आकाशगामिनः निराहाराश्च जे जीवाः पापे धर्मे रताश्च तेषामायप य न यैत्य दीयते सलिलं मया लाइगी शक्ति खर लैब हिंसाबा मबुकना सित्तुना सत्ब जीव लाइगी तुत फत्तब लाई मराल लैरबा लिन का हेन पामसिनबा नत्रगा पामदबा उसेक पृथ्वीद लैबा इसिंगद लैबा नत्रगा नोंथक्ता पाइदुना लैबा आराम खौरांग लब पापी नत्रगा सेंग लब ओइबि याई तोंगान तोंगान बतवाई पुनमकी लाननबगिदबा अइने इसिंग सिबु कस्सरी सिमोदना इसिंग सि कत्कनी हाइरिबसी असंगबद नते लैगिद्रबसिंगी थवाइसिंग अदो मदुगी अरानबा फुंगनबगिदमंगनी इने कल्लिब तरपुनसि अदुदगी ताइनरपदा मुनि ऋषिसिंगी थवाइगी मफमदा इसिंग अमु कत्सगनी ओम मारी सिरस्त्री पेताम ओम अत्रिस्त्री पेताम ओम अंगिरास्त्री पंक्ताम ओम पुलस्त्री पेताम ओम करतुस्त्री पेताम ओम प्रस्यतास्त्री पेताम ओम वसिष्ठास्त्री पेताम ओम भृगुस्त्री पेताम ओम नार दस्त्री पेताम ओम देवास्त्री पेताम ओम ब्रह्म सरस्त्री पेताम ओम मारिश्री अत्रेय अंगिरा पुलस्त करतु प्रसता भृगु नारद लयाम पुनमक अमसुंग ब्रह्मना अईगी थौदांग सिद पेनबियु सुमोइदना इसिंगचे कटकनी अदगी ताइनरपदा अईगी निपा ओइबसिंगिना अईगी लुगुनसे ओइ थंग लेंगबानदगी येती खवांग ताहलंबसे मांग लिक्कुमना यानथबिगनी अदुगा नुपी ओइरगना हाइदिबा लुगुनगी नियमसे लेररोय नक्षमद फियमा यालगा माइसि मखा ओंथोपिरनी अदुगा अइना अइगी खुबाक येत थंगबसदा थोइदिंग अमुबा सेंग खरा हापबसु याय नत्रगना थोइदिंग अमुबा खक्ता हापगा मदु अइगी खुसा सिंगनसे खुसा मरी येतंगबगी सत तिंथोपिरब खुबीसिना फंदोपिरब खुदोन मरीदो खजिक कोनसिलकपु मतमदा खुबाक असि हीगी मतौगुमना कुतक कोइना लेगनी लैरिब कुतक तौरिब खुबाक मयाय असदा चेंग थोइदिंगसी हापिरबा अदुगा फंदोइब खुबीगा खुसागा अनिगी सेरकी मयाय अहोबसिदा खुदसे हाइफेतंग सेप्थबिरगा इंगसाई लैरिब इसिंग अथनबा पात्र अदुगी मथक्ता नत्रगा तुरेल ओरगना पुखरी पाट ओरगना मदुदा इसिंगसी खुद ओइना पाइरगा खुबाक मयाय चेंग थोइदिंगी मथकसदा हाइदब मतमदा अतोप माइकैदा ताहनबा यादे अइगी खुबीगा खुसागगी सेरक मयाय पीतरी तीर्थ कौई इपा इपू लायोई खरबसिंगी तीर्थ माइकैसिदा इसिंग सिगा लोइनना चेंग थोइदिंग असे सेंथहनगनी अदुगा अइना कत्सनिंगिबा अतै पोलम खुजो ओइना पाइरगा इसिंगदुगी मथक अदुदा कत्कनी कत्पा मतमदा ओम अग्नि दत्ताः पीतरस्त्री पेंतमेत सतिलादकम त्याभ स्वाधा ओम सौम्यः ओम हविस्मन्तः ओम उष्मपाः ओम सुकालीनः ओम बहिर्सद्दः ओम अजपाः अइना अइब पोपीरंबा अइगी इपा इपू सिंग थवाइना पेनबीननबगिदमक इसिंग लोइनना थोइदिंग असिबु कत्सरी धर्म की सनबी मतुंगिना तरपन की बतमसदा इपा इपू सिंग निंगसिंग जदुना थमोइ सेंगना थाजबग लोइनना तौबिमल खंग उच्चरी अइगी पुनसिदा लाक्कदबा अवाना पुनमक्तगी कनबीनबगिदमक अइगी थवाइ हक्चांग असिसु कथोक्सरी असुमोइदना कत्लब मतुंगदा नुंगसिना अमुक अइना कत्सरीबा पोलमदुबु लौबीननबा इपा इपुसिंग अदुबु कौजगनी ओम आगसंतु मे पीतर इमं गृहंतु पुहंजलिम लेंगबीर ओ अइगे नुंगसिरबा इपा इपुसिंग अइना कत्सरीबा सिंग असिबु पंगबियु
ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯩꯅ ꯈꯪꯖꯕ ꯄꯨꯔꯣꯟꯁꯤꯡ ꯁꯣꯟꯒꯅꯤ ꯍꯥꯏꯕꯗꯤ ꯏꯄꯥꯔꯣꯝꯒꯤ ꯄꯨꯔꯣꯟꯁꯤꯡ ꯂꯧꯈꯠꯀꯅꯤ ꯂꯧꯈꯠꯄ ꯃꯇꯝꯗ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯨ ꯃꯗꯨ ꯀꯠꯄ ꯏꯄꯥꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯒꯅ ꯏꯄꯥꯗꯨꯒꯤ ꯏꯕꯨꯙꯧꯗꯨꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯤꯡꯗꯅꯤ ꯀꯠꯀꯗꯧꯔꯤꯕꯁꯤ ꯕꯤꯁꯅꯨꯔꯣꯝ ꯍꯥꯏꯅ ꯍꯧꯔꯒ ꯑꯩꯒꯤ ꯒꯣത്രꯗꯨ ꯄꯟꯕꯤꯔꯅꯤ ꯒꯣꯇ꯭ꯔꯥꯍ ꯍꯥꯏꯅ ꯁꯥꯟꯗꯤꯂ ꯒꯣꯇ꯭ꯔ ꯑꯣꯏꯔꯦ ꯁꯥꯟꯗꯤꯂ ꯒꯣꯇ꯭ꯔꯥꯍ ꯅꯠꯇ꯭ꯔꯒꯅ ꯀꯥꯏꯁꯦꯞ ꯑꯣꯏꯔꯒꯅ ꯀꯥꯏꯁꯦꯞ ꯒꯣꯇ꯭ꯔꯥꯍ ꯄꯤꯇꯥ ꯏꯄꯥ ꯂꯩꯇ꯭ꯔꯒꯅ ꯑꯗ ꯏꯄꯥꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯅꯤ ꯑꯗꯒꯤ ꯏꯄꯥ ꯂꯩꯕ ꯑꯣꯏꯔꯒꯅ ꯏꯕꯨꯙꯧ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯄꯤꯇꯥ ꯃꯍꯥ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯤ ꯁꯨꯝ ꯃꯤꯡꯗꯨ ꯄꯜꯂꯒ ꯇ꯭ꯔꯤꯄꯦꯟꯇꯥ ꯃꯦꯇꯠ ꯁꯇꯤꯂꯥꯗꯀꯝ ꯇꯁꯃꯩ ꯁ꯭ꯋꯥꯙꯥ ꯑꯁꯨꯝꯅ ꯀꯠꯀꯅꯤ ꯑꯩꯅ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯒꯅ ꯏꯄꯥ ꯄꯣꯛꯄꯤꯔꯝꯕ ꯏꯙꯧ ꯏꯕꯨꯡꯉꯣ ꯑꯁꯤꯒꯨꯝꯕ ꯒꯣꯇ꯭ꯔꯁꯤꯗ ꯄꯣꯛꯂꯝꯕ ꯁ꯭ꯔꯤ ꯃꯥꯏ ꯃꯃꯤꯡꯗꯨ ꯄꯟꯕꯤꯔꯅꯤ ꯃꯗꯨꯗ ꯕꯦꯁ ꯑꯣꯟꯈꯤꯕ ꯑꯣꯏꯔꯒꯅ ꯅꯥꯝ ꯑꯁꯤ ꯍꯥꯏꯅ ꯕꯦꯁ ꯑꯣꯟꯈ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯄꯦꯟꯕꯤꯅꯅꯕꯒꯤꯗꯃꯛ इसिंग लोइनना थोइदिंग असिबु कचरी असुमना ngसाइगी हाइखिबा मंत्रसिग सब मानब मोंगदा हन्ना हन्ना हाइबताई अइगी अइना खंगजब पुसिंग अदो निपारोंगी लोइना मददा अइना इपा पोपा इबुधौ वरगना पितामह इबुधौ दु पोपा इबुधौ वरगना प्रपितामह मदुबु पोपा इबुधौ वरगना वृद्ध पितामह सुमोइदना मथंग मथंग सोला सोलगा अइना कच्चगनी हाइरिबा कल्लिबसिगी नियमसिदा अमुक इमारोंगी रपोल अमुक कट्पा मतमदा इमारोंगी दा अमुक इमा लेरिबोगना पल्लरोय लेगिदबो ओरगना पल्लनी अदुगा ngसाइगी नियमसिदा सब मानना अइना इमादु पल्लव मतुंगदा इमागी इबेन पनबगी महत्ता इमादु पोगबा इबुधौ गोत्रदे एगी गोत्रदा लोइन हाइगनी अदुगा मिंगदी मिंग सिंगदा पल्ला पल्लगा अइना हाइरिबा नियमसिदा कच्चरगनी अदुगी ताइनरकपदा अइना मयाम पुनमक अदुगी कटपा लोइरबा मतुंगदा अमुक अइखोइगी जगसदा लेरिबा लैखिद्रबा थवाई पुनमक्की मरुइना मिसी सागिदबा अमुक मरुइना मैना साक्तुना सीख्रबा अदुगुम जीव पुनमक्की ओइना अइना कटकनी मतमदरसु सेंग थोइदिंग इसिंग लोइना ओम आग्नि दग्धास जे जीवा जे हप्या दग्ध्या कुलेबम भूमौ धत्तेन त्रिपेन्तु तृप्ता जानतु परं गतिम हाइदना इसिंग असि इसिंग इमाई थक नत्रगना युमदो वरगना लैमाई थकता इसिंगसी हैदोकनी मैना साक्तुना सीख्रबसिंग अमसुंग अइगी सागैदा अइनदि खंगहौद्रबा मैदा सीख्रब पुनमक्की लाननबगिदमक अइनि इसिंग असुब लैमाई थकता कच्चरी सुमोदना कल्लनी अदुदगी ताइनरकपदा ओम जे बांधवा बांधवा बा जे न्या जन्मानी बांधवाह ओम तृप्ति मखिलांग जानतु जे सास्मात तोय काखिनः महाकी मरुप मपांग कनासु लेखिद्रब नत्रगा लमजागी मपोक ओइना पोख्रब मपोक मखोइगी थवाइसिंग अदुगी शांतिगिदम लोइनना मखोइगी अनिंग अपाम्बदा मपुंग फाहनबियु हाइदना अमुक्कसु हन्ना कत्पीगनी कनासु मागेदब हन्ना येंगबदा कत्पीनब लैत्रबसिंग अदुगी मंगोल फंगजनबगिदम अदुदगी ताइनरकपदा ओम आ ब्रह्म भुवन लोका देवर्षि पितृ मानव त्रिपेन्तु पीतरः सर्वे मातृ माता महादयः अतितकुलकोटिनां सप्तदीप निवासिनां मया दत्तेन तोयेन त्रिपेन्तु भुवनत्रयम् मंत्रसिना अमुक कच्चगनी जगसिग थवाई पान पुनमक लाइगी दिसि अइगी इपा नत्रगा कनागुम्बा अमा हेक्ता ओइबा याई अइना कच्चरिबा तर्पोनसिदा पुनमकना पेनबियो पृथ्वी सिगी दीप इथक तरेत
ब्रह्मांड सिगी मरोल अहुम सिगी मनुंदा मफम अमदा अईगी इमागी नत्रगा इधौ इब्दौ सिंग थवाई ने लई क्रबसु अईना थवाई सिंगबु मफम सिदा कौजदना इसिंग लोइना थोइदिंग कचरी चाना थंगना नबसिंग कचरी मसिदा पुनमकना पेनबीरमु सुमदन कटकनी ताइनरकपद ओम आ ब्रह्मस्तंभ पज्जांतम जगत त्रिपेतु ईश्वर की मिंगता ब्रह्मादगी सजिक मपुन फाउबद लेरिब ब्रह्मांड सिगे थवाई पुनमकना अइने कचरिबसिदा पेनबियु ओम जेसस्माकं कुले जाता अपुत्र गोत्रिना मृताः ते त्रिपेन्तु मया दत्तं तृप्ता जानतु परांगतिम कनामतन थवाई सक्तंबु खंगबु ngamde amasung makoibu ningsingbasu ngamde adubu थवाई सिंगदुन पेननब अमदि सर्गगी लोइनाई दब नुंगाई बबु फंगननबगी दमक अइना इसिंग लोइनना थुइदिंग असिबु कचरी अददगी ताइनरकपद खुद लोना जदना अइबु पोपिरंबा इपा इबुंगो इबुदौन सिंगबा ख्वाई पुनमक सिंगदो मदुदा खुरुम जगनी ओम पिता सर्ग पिता धर्म पिता ही परम तप पीतरी प्रतिमापन्ने प्रियन्ते सर्वदेवता ओम पितृ शरणेभ्यो नमः ओम पितामह शरणेभ्यो नमः ओम प्रपितामह शरणेभ्यो नमः मातृ शरणेभ्यो नमः मातामह शरणेभ्यो नमः परमातामह शरणेभ्यो नमः ओम विश्वेभ्यो देवेभ्यो नमः अइना इपान अइगी सद्गनी इपान अइगी धन्मनी इपान अइगी निंगजन फमनी इपान पेनबीरबदी सोर पुनमंगसु पेनबीरगनी अइना अइगी इपा इधौ इबुधौ इबुधौ पुरेन सिंग लोइनना अइगी इमा इमा पोकप इधौ अमसुंग इबुधौ सिंगबु खुरुमजरी जगसदा लेरिबा ईश्वर पुनमकपुसु खुरुमजरी अदुदगी ताइनरकपदा इमा इमारोंगी पोरोन सिंबु अमुहन खुरुम जगनी ओम माता धरित्री जननी दया ब्रह्ममयी सती देवी तू रमणी श्रेष्ठ निर्दोषा सर्व दुख आराध्य परमा मया शांति क्षमा दया गति स्वाहा स्वाधा स गौरी स पद्मा स विजया जया दुःखहंत्री स नामानि मातुरवै पंचविंशति सर्वनाथ पथनान नित्यम सर्व दुखाद विमुच्यते दुखवान सुखवान बापी दृष्टा मातरी मिसरिम महानंदम लभे नित्यम मोक्षं वा सोपपैदते इति ते कथित विप्र मातृस्तोत्रम महागुह्यम पराशर मिख्योत्पन्नम श्रीनूतम मातृवत्सल जह स्तौति श्री मातृ सख्यात पदाब्जम प्रणपैशेष प्रायश्चित्ति पाप मुक्तो दुख बांस सुखी भवे हे इमा नहाकना अइबु पोकपीरमद्रबदी अइगी मपोक असे लेरमलरोइदबनी नहाकने जगतसिबु योगपीरिबि लाइरेमबि अदुमक्की मसक्नी इमा नहाकसे नसा अइगिदि लाइरेमबिनी ख्वाइदगिसु हेन फरबिनी दोष लैतबिनी अइगिदमक थोइदोकनसु वाजक्रबिनी थौजाल हैबिनी ngakpi हैबिनी पुनमक्तगसु थोइदोकन सेंगलबिनी अइगिदमक खनबदा अवाब खांख्रबि हे इमा मुनि सिंह हायरमी इमा की थौजानदगिने अइना ngasi ईश्वर की नामबु सोंजब ngamjariba दर्शन सुफंगजरिबा पराशर ऋषिन सुहायरमी ममाबु नुंगसिन सेवा तौजरबदी पाप पुनमक्तगी कोक्सदुना अरोइब मतमद सद्गगी लोइनाइदब नुंगाइबबु फंगनी असुमना इमाबु खुरुमजदुना तरपोनसी कटप लोइरगा युमदा ओइरगना खुरुमजरगा इसादा इसिंग मरी खरा खिक्तोक्सरगा खोंखुद सेंदोक्सबा अदुगा तेरथदा सटलगा कटप ओइरगना खुरुमजरो मतुंगदा कोकलु तुमना स्नान ओइरगा कारकरी हाइदिबा नियम सिदा अखोइना तरपोनसी कटपगी विधि असि
ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯕꯦꯗꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯤ ꯁꯨꯝꯃꯣꯏꯗꯅ ꯊꯝꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯔꯥꯃꯔꯤ ꯁꯨꯕ अंजना सिंह ताकपियु अंजना हरे कृष्ण खुरुमजरी हरे कृष्ण अंजना खुरुमबिरप तराम तराम ओक्सरी पबुंग सिदि वहंग मत हंगजगे ताकपियु करी मतांगी ओइबिरबन तत्नब नुमित पोपसे कैदौगे अंजना यामना सांग नायना अखोइबु नुंसिबिदना अखोइगी थौरम सिबु ताबिरिबि अमना वहां से हंगबिरपसी खर ngakna thoksai haina ahanbada paukum pijari maramdi wahang se mamangdasu kanagumba nungsijarba khogi viewer kharana hanglakpadagi hanna pijakraba paukum amabu hanjilna hangakpasida khajitang anjana gi sitabu walabra haina khanjai anjana tatnabagi wafam asida thoidongna खनबिरुनु हाइना ममांगदसु थमजखिबनी तत्नबा हाइबसि खक्तन ओइदे हाइबदि तत्नबा तन्नदबा मेसरासि पोपमी कोति कोति निंथौकाबमी पोप कोति कोति से लोइनबा लेइबु ngakतनि मदुदा फबमी सु मयाम मनि फत्तबा मिसु मयाम मनि मदोमदा थोदुन खनबिरुइदो ख्वाइदगी मरु ओइबदि से अंगांग फाइबु पुपा अनि दु अमन फरगा मन फत्रिनी ख्वाइ लोरिबसि अदुना मसि तत्नदबगी वाफम असिदा थोइदोंन खनबिरुनु मागी ताखिबा ग्रहतारा नक्षत्र सिंह अदुगी पोजिशन अदुदगी ओइरखिबा मौंग अदुदा अफबसि मयाम लेगनी फत्तब मयाम लेगनी तत्नबगी वाफम सिदा खनबिरुनु सुमोइदना अंजनागी मफमदा पाउकुमसि पिजरमगा ताइनरकपदा अंजना ताकपीरइबसि लक्ष्मी मादा इराई खुदिंगी सिंह खोही संगोम कसै काइदबरा मदुदि यामना फैये अंजना कटकदोबन सोराइबसदि ऐना ngamjaba katjaba खुरुमजबदा करिमता अकाइब लेते सुमदना अंजनागी पाउकुम थमजरी थागतसरी अंजना ताइनरकपदा ngasiगी taraga manga subida munglokhutjariबसना अरिबम बिनारानी देवी ताकपियु बिनारानी हरे कृष्ण या खुरुमजरी हरे कृष्ण खुरुमबिरकबा अखोइगी माइकैदगी तराम तराम ओक्सरी पौखुम पिबिरकबा हन्न थागतसरी बिनारानी यामना नुंगाइजै अखोइना थमजखिबा पौखुम मदुबु ताबिरबा मतुंगदा नुंगाइबि हैना थागतपा फोंदोकपिरकबा मसिगिदमक अखोइना तराम तराम थागतपिरकबसिबु ओक्सबगा लोइनना बिनारानी की मंगोल आशीर्वाद श्री सोरोंदा निजेरी थागतसरी ताइनरकपदा ngasiगी taraga taruk subada munglokhutjariबसना उषा किरण खुराइजम ताकपि उषा किरण आइग्या लापना खुरुमजरी खुरुमबिरा अबनिना खोइ तराम तरामना अदुमक लापना ओक्सरी ताकपियु करिताना सेपकी अखोइ मयामना हंगजब वहंगी पाउखुम अज्ञान मरिक सुमना पिबिबगिदमक थागतसरी उषा किरण अखोइबु थागतपिरा अबनिना अखोइसु तराम तराम ओक्सरी सुमोइदना उषा किरण की पाउखुम पिजगे अदुगा मसिगिदमक ईश्वरना अखोइबु थौजान बिबु ओइसनु वेदना मखा ताबिरकबा अखोइगी माइकैदगसु उषा किरण की दमक ईश्वर के सोरोंद मंगोल आशीर्वाद निजरी अदुगा उषा किरण मखा ताबिरकलिबसना अग्या फेब्रुवारी तांग 28 पोपा मीगी बर्थडे से कमदौना पांगथोकनी ताकपियु उषा किरण मदुदी याम फबनी हाइनना पाकुमसि पिजगे करिगिनोना हाइबदा फेब्रुवारी तांग 28 हाइबसिदी सही मरी की मतुंगदा ओइरकदौबनिना हाइबदी सही दुदा मरी ने येनबा मतमदा मेलीनबा हाइबताई लेमदबा सही अदुबु लिपियार हाइदना हाइरिबा मतम दु खक्तदा तांग 28 सि लाअबनिना मागी बर्थडे दा पैसा समद्रे हाइबदुनि करिगिनो हाइबदा बर्थडे से उषा किरण नियम सुमिब्रा लालिब्रा करिनो हाइबे इखंग खंगदना
ꯊꯣꯏꯗꯣꯛꯅ ꯄꯩꯁꯥ ꯎꯁꯥ ꯏꯊꯣꯛ ꯊꯣꯛꯆꯗꯕ ꯃꯃꯥ ꯃꯄꯥꯗꯗꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯗꯨꯒꯤ ꯀꯦꯛ ꯂꯩꯅꯅꯕ ꯃꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯗꯨ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯏ ꯃꯃꯥꯟꯅꯕꯅ ꯇꯧꯔꯕꯅꯤꯅ ꯑꯉꯥꯡꯅꯤꯅ ꯍꯦꯛ ꯇꯧꯅꯤꯡꯉꯛꯄ ꯑꯉꯥꯡꯗ ꯅꯠꯇꯦ ꯑꯍꯟ ꯌꯥꯎꯁꯤꯜꯂꯛꯏꯕꯅꯤꯁꯤꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯑꯃꯠꯇꯁꯨ ꯇꯧꯗꯕ ꯃꯄꯥꯟ ꯂꯝꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯤꯌꯣꯝ ꯑꯃꯗ ꯃꯥꯒꯤ ꯃꯩꯗꯨ ꯆꯨꯈꯠꯂꯅꯤ ꯙꯨꯞ ꯀꯦꯟꯗꯜ ꯑꯃ ꯊꯥꯔꯒ ꯃꯗꯨꯗ ꯑꯗꯨ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯒꯤ ꯇꯤꯊꯤꯗꯨ ꯄꯨꯖꯥ ꯈꯠꯆꯧꯕꯅꯤ ꯃꯗꯨꯗ ꯍꯩꯔꯨꯛ ꯄꯥꯅ ꯀꯠꯇꯅ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄꯤꯗꯅ ꯅꯤꯌꯣꯝ ꯃꯟꯇ꯭ꯔꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯃꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯔꯛꯄꯗ ꯍꯤꯡꯉꯤꯕ ꯑꯁꯤꯒꯨꯝꯅ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯥꯗ ꯌꯦꯛꯇꯕ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯃꯥꯒꯤ ꯇꯥꯈꯤꯕ ꯒ꯭ꯔꯍ ꯇꯥꯔꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗ ꯈꯨꯔꯨꯝꯖꯒꯗꯣꯏꯅꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨꯗꯤ ꯑꯃꯠꯇꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯇꯤꯡꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯇꯥꯡ 18 ꯇꯥꯕ ꯑꯉꯥꯡꯒꯤꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯊꯝꯖꯔꯨꯕꯗꯤ ꯋꯥꯐꯝꯁꯤ ꯂꯩꯕꯅ ꯎꯆꯥ ꯀꯦꯔꯟ ꯊꯝꯖꯕꯅꯤ ꯃꯥꯒꯤꯗꯤ ꯅꯪꯒꯤꯗꯤ ꯆꯍꯤ ꯌꯧꯗ꯭ꯔꯤ ꯅꯪꯒꯤꯗꯤ ꯆꯍꯤ 4 ꯁꯨꯔꯀꯥꯟ ꯇꯧꯗꯧꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯩꯁꯥ ꯁꯦꯞ ꯑꯣꯏꯕ ꯑꯉꯥꯡꯅꯤ ꯐꯩ ꯍꯥꯏꯗꯅ ꯊꯝꯖꯔꯤ ꯎꯆꯥ ꯀꯤꯔꯟ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯣꯚꯥ ꯊꯤꯡꯕꯥꯏꯖꯝ ꯇꯥꯛꯄꯤꯌꯨ ꯁꯣꯚꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯎꯁꯣꯞ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯈꯝꯗ ꯈꯨꯠ ꯍꯥꯝꯖꯤꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯔꯛꯏ ꯁꯣꯚꯥꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝꯁꯤꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯁꯤꯗꯤ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯔꯤꯌꯦꯛꯀꯤ ꯋꯥꯐꯝꯗꯤ ꯊꯝꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯑꯃꯇꯪ ꯂꯧꯈꯠꯂꯒ ꯁꯣꯚꯥꯒꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯖꯒꯦ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦꯅ ꯍꯥꯏꯕꯗ ꯌꯨꯝꯗ ꯑꯣꯏꯔꯣ ꯂꯝꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯄꯨꯈꯝ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯂꯦꯠ ꯅꯠꯇ꯭ꯔꯒ ꯂꯥ ꯑꯩꯒꯤ ꯆꯥꯐꯝ ꯄꯥꯇ꯭ꯔ ꯑꯗꯣ ꯃꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯕꯗ ꯑꯟꯅꯄꯨꯔꯅꯥ ꯆꯤꯟꯖꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩ ꯑꯗꯨꯅ ꯆꯤꯟꯖꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯗꯨꯗ ꯀꯩꯗꯧꯉꯩꯗ ꯈꯨꯠ ꯍꯥꯝꯖꯤꯟꯒꯅꯨ ꯍꯥꯏꯕ ꯑꯗꯨꯅ ꯃꯗꯨꯗ ꯃꯗꯨꯝ ꯑꯣꯏꯗꯅ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯃꯤꯕ ꯇꯣꯏꯅ ꯅꯠꯇꯦ ꯌꯨꯝꯗ ꯑꯣꯏꯔꯣ ꯂꯝꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯖꯒꯥ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯆꯥꯅꯅꯕ ꯄꯥꯇ꯭ꯔꯗꯨꯗ ꯈꯨꯠ ꯍꯦꯛ ꯍꯥꯝꯖꯤꯜꯂꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯐꯝꯗ अन्नपूर्णा हाइरिबिसि लक्ष्मीगी सायोने माना थोइदोकना हेंदोकना सावी अदुगा करी हाय हाइबदा मसुमना तौरबा मी महाक अदो नुपी ओइसनु निपा ओइसनु माना मसा मसु वारकपदा मसा मसुना तादबा ओयु नंगी युम्मदुदा शांति लेतबा ओयु अदुगा पुंसिगी खोंथांग कयादा अयेत अपन तत्तना मायोकनबा ओयु हाइदना अन्नपूर्णा लक्ष्मी इमान सापी मदुदे खुलहमजिनबसिंग अदुना वाफमसी वास्तु शास्त्रना थंबिरंबा मोट असमतंग लखसदना पाउदमजबनी मसिदा नंग तौगनु तौ मसिदा कोइना हाइरुबदी सोइदना वारोंगनबसु याय मदुगे सरुपदी मसिबु खंगना मसिबु ngang सचगे हाइना खनबदो बदिना फजरे मसिबु थौसादना मसी हे तुंबु कांबुदुना थेंगनरबा कांदा खंगजबा सुमबदना लेरसनो हाइबु वाफमसी ओइना सभा थिंबाइजनगी मफमदा सभागी वहांगी पाउखमसी थंचरी थागसरी सभा ताइनरकपा ngasiगी 19 सिबदा लोकचरी बसना सोइबम रंजित सिंह लेहौ पोपी हाइला कांदी आसामदगी पुखटपिरपा वाफमनी ताकपियु रंजित अखोगी नुंसिजरब व्यूअरनी करी तानसेगे रंजित हरे कृष्ण याबु खुरुमजरी हरे कृष्ण
ꯔꯟꯖꯤꯠꯄꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒ ꯘꯣꯠ ꯄꯨꯖꯥꯒꯤ ꯄꯨꯜꯂꯤꯕ ꯍꯩꯅꯧ ꯃꯅꯥꯁꯤ ꯑꯇꯩ ꯎꯅꯥ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯨꯞꯅꯒꯤ ꯍꯩꯅꯧ ꯃꯅꯥ ꯈꯛꯇ ꯄꯨꯜꯂꯤꯕꯁꯤ ꯃꯁꯤꯗ ꯍꯥꯞꯂꯤꯕ ꯌꯨꯕꯤꯁꯤ ꯃꯥꯌꯣꯟ ꯀꯔꯝ ꯑꯣꯟꯕꯒꯤ ꯇꯥꯛꯄꯤꯔꯛꯎ ꯔꯟꯖꯤꯠ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯘꯣꯠꯀꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯍꯩꯅꯧ ꯃꯅꯥ ꯄꯨꯜꯂꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯍꯩꯅꯧ ꯃꯅꯥ ꯍꯥꯏꯕꯁꯦ ꯂꯛष्ꯃꯤꯅ ꯊꯣꯏꯗꯣꯛꯅ ꯄꯥꯝꯖꯕ ꯍꯩꯅꯧ ꯃꯅꯥ ꯂꯩꯕ ꯃꯐꯝꯗ ꯂꯛष्ꯃꯤ ꯂꯩ ꯑꯗꯨꯅ ꯘꯣꯠꯇ ꯂꯦꯡꯁꯤꯟꯒꯗꯧꯔꯤꯕꯁꯦ ꯚꯒꯋꯥꯟ ꯕꯤष्ꯅꯨ ꯌꯥꯎꯔꯤ ꯘꯣꯠꯀꯤ ꯃꯆꯤꯟ ꯑꯗꯨꯗ ꯕꯤष्ꯅꯨ ꯂꯩ ꯘꯣꯠꯀꯤ ꯃꯉꯛ ꯑꯗꯨꯗꯅ ꯁꯤꯕ ꯃꯍꯥꯗꯦꯕ ꯂꯩ ꯘꯣꯠꯀꯤ ꯃꯈꯥ ꯑꯗꯨꯗꯅ ꯕ꯭ꯔꯍ꯭ꯃꯥ ꯂꯩꯕ ꯑꯗꯨꯅ ꯕ꯭ꯔꯍ꯭ꯃꯥ ꯕꯤष्ꯅꯨ ꯃꯍꯦꯁꯣꯔ ꯑꯍꯨꯝꯒꯤ ꯁꯛꯇꯝꯅꯤ ꯘꯣꯠ ꯄꯨꯖꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯤꯡꯈꯠꯅꯔꯤꯕꯁꯤ ꯑꯗꯨꯅ ꯃꯆꯤꯟꯗꯨꯗ ಶ್ರೀ ವಿಷ್ಣು ಲೈಬನಿನ ವಿಷ್ಣು ಭಾವಾಂದುಗೆ ಸೇವಾಗಿದಮಕ್ ಇಬೇಮ ಲಕ್ಷ್ಮೀದುನ ಲೆಂಗ್ಸಿನ್ಬಿನನಬನೆ ಹೈನೋ ಮನಾ ಪುಲ್ಲಿಬಸಿ ಅದುಗ ಮಖಾತಾನ ಪುಖತ್ಪಿರಕ್ಲಿಬ ಯುಬಿಗಿ ಮಾಯೋನ್ ಹೈಬಸಿದಿ ಯುಬಿಸಿದಿ ಮಾಯೋನ್ ಹೈಬಬು ಯುಬಿಸೆ ಅꯩꯈꯣꯏꯅ ꯃꯀꯨ ꯈꯣꯛꯇꯣꯛꯑꯕ ಯುಬಿ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯁꯔꯨꯛ ꯑꯗꯨ ꯈꯣꯛꯇꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠ ꯃꯥꯟꯅ ꯂꯩꯕ ꯗꯥꯛ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗꯒꯤ ꯍꯨꯠꯇꯣꯛꯑꯒ ꯌꯨꯕꯤ ꯃꯍꯤ ꯂꯧꯊꯣꯛꯄꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯑꯣꯏꯗꯅ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯨꯅ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯂꯒ ꯃꯈꯥ ꯁꯪꯕ ꯁꯔꯨꯛ ꯑꯗꯨꯅ ꯘꯣꯠꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯡꯊꯔꯒ ꯑꯗꯨꯝ ꯑꯣꯏꯗꯅ ꯌꯨꯡꯈꯠꯂꯒ ꯊꯝꯕꯤꯒꯗꯧꯕꯅꯤ ꯌꯨꯕꯤꯁꯤ ꯁꯨꯝ ꯑꯣꯏꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯃꯗꯨꯗ ꯀꯅꯥ ꯂꯩꯒꯗꯧꯔꯤ ꯍꯥꯏꯕꯗ ꯚꯒꯋꯥꯟ ꯕꯤష్ꯅꯨꯅ ꯃꯗꯨꯗ ꯂꯦꯡꯁꯤꯟꯒꯗꯧꯔꯤꯅꯤ ꯃꯆꯤꯟꯗ ꯂꯩꯕꯅꯤꯅ ꯑꯁꯨꯝ ꯑꯣꯏꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯁꯣꯏꯕꯝ ꯔꯟꯖꯤꯠ ꯍꯩꯂꯥꯀꯥꯟꯗꯤ ꯑꯁꯥꯝꯗ ꯂꯩꯕꯤꯔꯤꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯔꯟꯖꯤꯠ ꯇꯥꯏꯅꯔꯛꯄꯗ 18 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯅꯦꯅꯥ ꯗꯦꯕꯤ ꯇꯥꯛꯄꯤꯌꯨ ꯅꯦꯅꯥ ꯑꯩꯒ꯭ꯌꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯤ ꯅꯦꯅꯥ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯔꯛꯄ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯣꯏꯗꯣꯛꯅ ꯅꯣꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯅꯦꯅꯥꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯗꯤ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 10 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯅꯤꯅꯥ ꯗꯦꯕꯤ ꯇꯥꯛꯄꯤꯌꯨ ꯅꯤꯅꯥ ꯑꯩꯒ ꯌꯨꯝꯒꯤ ꯖꯇ꯭ꯔꯥꯗ ꯅꯨꯡꯇꯤꯒꯤ ꯙꯨꯞ ꯀꯠꯄꯁꯦ ꯐꯠꯇꯕ꯭ꯔꯥ ꯐꯠꯇ꯭ꯔꯒ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯠꯆꯒꯅꯤ ꯑꯩꯒ꯭ꯌꯥꯅ ꯇꯥꯛꯄꯤꯔꯛꯎ ꯅꯤꯅꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯖꯇ꯭ꯔꯥ ꯃꯈꯣꯡꯗ ꯅꯤꯇꯤꯒꯤ ꯙꯨꯞ ꯀꯠꯄ ꯊꯥꯎꯃꯩ ꯀꯠꯄ ꯀꯔꯤꯃꯇ ꯀꯥꯏꯕ ꯂꯩꯇꯦ ꯖꯇ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯍꯦꯛ ꯉꯝꯊꯪꯗ ꯃꯍꯥꯛ ꯂꯥꯏꯅꯤꯡꯊꯧꯅ ꯌꯨꯝꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯒ ꯖꯇ꯭ꯔꯥ ꯍꯥꯏꯕꯁꯤꯅ ꯌꯨꯝꯁꯤꯒꯤ ꯃꯟꯇ꯭ꯔꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯙꯨꯞ ꯃꯩꯔꯥ ꯀꯠꯄ ꯍꯥꯏꯕꯁꯤ ꯙꯨꯞꯇꯨ ꯆꯥꯎꯏꯗꯅ ꯄꯤꯕ ꯅꯠꯇꯦ ꯃꯩ ꯑꯗꯨꯁꯨ ꯆꯥꯎꯏꯅ ꯄꯤꯕ ꯅꯠꯇꯦ ꯏꯁꯣꯔ ꯈꯨꯗꯤꯡꯃꯛꯇ ꯙꯨꯞ ꯃꯩ ꯍꯥꯏꯕꯁꯦ ꯆꯥꯅꯅꯕ ꯀꯠꯄ ꯅꯠꯇꯦ ꯙꯨꯞ ꯀꯠꯂꯤꯕ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈ꯭ꯔꯦ ꯃꯐꯝꯗꯨ ꯄ꯭ꯌꯨꯔꯤꯐꯥꯌꯔ ꯑꯣꯏꯅꯅꯕ ꯏꯌꯔ ꯄ꯭ꯌꯨꯔꯤꯐꯥꯌꯔ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯅꯝ ꯅꯝꯃꯛꯄ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯣ ꯙꯨꯞꯀꯤ ꯅꯨꯡꯁꯤꯕ ꯃꯅꯝꯗꯨ ꯇꯥꯔꯕ ꯀꯥꯟꯗ ꯆꯠꯈꯤꯅꯅꯕ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯏꯁꯣꯔꯁꯦ ꯃꯇꯣꯝꯗ ꯃꯐꯝꯗꯨꯗ ꯇꯔꯪ ꯇꯔꯪ ꯂꯪꯅ ꯉꯥꯜꯂꯒ ꯂꯩꯖꯩ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯅꯨꯡꯗ ꯇꯔꯪ ꯇꯔꯪ ꯉꯥꯜꯂꯒ ꯂꯩꯔꯤꯕ ꯃꯉꯥꯜ ꯑꯗꯣ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕꯒꯤ ꯁꯄ꯭ꯂꯤꯃꯦꯟꯅꯤ ꯃꯩ ꯀꯠꯂꯤꯕꯁꯤꯅ ꯃꯁꯤꯅꯤ ꯕꯦꯗꯅ ꯊꯝꯃꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯨꯗꯤꯡꯃꯛ ꯈꯨꯔꯨꯝꯖꯕ ꯃꯇꯝꯗ ꯙꯨꯞ ꯃꯩ ꯀꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯨꯒꯤ ꯊꯧꯖꯥꯟ ꯐꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯅ ꯀꯠꯆꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯕꯦꯗꯅ ꯄꯤꯗꯨꯅ ꯂꯩꯖꯕ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯤꯅꯥ ꯑꯇꯣꯞꯄꯒꯤ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯨꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯤꯅꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯕ ꯈꯛꯇꯅꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 19 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯣꯂꯤꯕꯂꯥ ꯀꯩꯁꯥꯝ ꯇꯥꯛꯄꯤꯌꯨ ꯂꯣꯂꯤꯕꯂꯥ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯅ ꯍꯩ ꯂꯩ ꯀꯠꯄꯒꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ
ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯂꯣꯂꯤꯕꯂꯥ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯍꯤꯔꯝ ꯄꯥꯎꯈꯨꯝ ꯑꯃꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯌꯥꯕꯤꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯣꯂꯤꯕꯂꯥꯕꯨ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 22 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯏꯕꯦꯌꯥꯏꯃ ꯅꯝꯕꯝ ꯇꯥꯛꯄꯤꯌꯨ ꯏꯕꯦꯌꯥꯏꯃ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯁꯟꯗꯣꯛꯄꯤꯕ ꯉꯝꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ 이베야이마 ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯁꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯒꯗꯤ ꯉꯝꯖꯔꯣꯏꯗꯧꯕ ꯍꯥꯏꯖꯕ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯈ꯭ꯋꯥꯏꯅ ꯀꯣꯏꯁꯟ ꯄꯨꯈꯠꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯅ ꯀꯣꯏꯁꯟ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯛꯂꯒꯗꯤ ꯑꯩꯈꯣꯏ ꯁꯟꯗꯦ ꯑꯃꯗ ꯄꯨꯡ 3-4ꯒꯤ ꯆꯥꯡ ꯆꯪꯉꯛꯑꯒꯗꯤ ꯑꯇꯥꯕꯗꯁꯨ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯑꯩꯈꯣꯏꯗꯁꯨ ꯃꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕꯗ ꯃꯇꯝ ꯆꯪꯕ ꯋꯥꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯥꯡꯀꯛ ꯑꯃꯅꯤꯗ ꯅꯠꯇꯦ 3 ꯊꯣꯛꯂꯛꯄ ꯐꯥꯎ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯏ ꯑꯗꯨꯅ ꯋꯥꯍꯪ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯒꯗꯤ ꯏꯕꯦꯌꯥꯏꯃꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗ ꯈꯖꯤꯛ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯍꯣꯏ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ 이베야이ꯃꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯑꯗꯨꯒ 이베야이ꯃꯅ ꯃꯈꯥ ꯇꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯌꯨꯝ ꯁꯥꯅꯕ ꯌꯨꯝꯐꯝ ꯃꯊꯛꯇ ꯍꯪꯒꯥꯝ ꯍꯨꯟꯕ ꯐꯠꯇꯕ꯭ꯔꯥ 이베야이ꯃ ꯀꯔꯤꯒꯤ ꯐꯠꯇꯗꯒꯦ ꯌꯨꯝ ꯁꯥꯒꯦ ꯍꯥꯏꯅ ꯌꯨꯝꯐꯝ ꯊꯣꯟꯕꯅꯤ ꯌꯨꯝꯗꯨ ꯁꯥꯗ꯭ꯔꯤꯕꯅꯤ ꯍꯌꯦꯡ ꯉꯝꯃꯀꯥꯟꯗ ꯁꯥꯒꯗꯧꯔꯤꯕꯅꯤ ꯂꯝꯗꯨ ꯍꯥꯡꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝꯗꯨꯗ ꯑꯩꯅ ꯊꯥꯅꯤꯡꯕ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯄꯔꯃꯦꯅꯦꯟ ꯑꯣꯏꯕ ꯄꯣꯠ ꯊꯥꯔꯨꯕꯗꯤ ꯍꯌꯦꯡ ꯃꯗꯨ ꯐꯨꯛꯇꯣꯛ ꯐꯨꯛꯆꯤꯟꯗ ꯑꯗꯒꯤ ꯃꯍꯩ ꯆꯥꯕꯁꯨ ꯆꯥꯔꯝꯗꯥꯏꯗ ꯌꯨꯝ ꯁꯥꯕꯒꯤ ꯂꯧꯊꯣꯛꯑꯒꯗꯤ ꯀꯥꯟꯅꯗꯦꯗꯅ ꯃꯇꯝ ꯈꯔꯒꯤ ꯇꯦꯝꯄꯔꯔꯤꯒꯤ ꯑꯣꯏꯕ ꯍꯪꯒꯥꯝ ꯍꯨꯟꯕ ꯐꯗꯤꯒꯣꯝ ꯃꯔꯨ ꯍꯨꯟꯕ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯃꯐꯝꯗꯨ ꯍꯥꯡꯉꯒ ꯂꯩꯕꯗꯨ ꯊꯥꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯃꯀꯨ ꯈꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯏꯪꯈꯣꯜ ꯈꯔ ꯅꯛꯅ ꯈꯣꯡꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯥꯁꯨ ꯖꯤꯕꯅꯤ ꯈꯣꯡꯖꯁꯅꯨ ꯑꯩꯉꯣꯟꯗ ꯑꯋꯥ ꯑꯅꯥ ꯄꯤꯗꯅꯕ 이베야이ꯃꯅ ꯅꯤꯡꯇꯤꯒꯤ ꯄꯨꯖꯥ ꯀꯠꯆꯔꯤꯕ ꯅꯤꯡꯇꯤꯒꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯤꯕ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯗꯣꯁ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 28 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯒꯣꯄꯤꯅꯥꯊ ꯁꯔꯃ ꯇꯥꯛꯄꯤꯌꯨ ꯒꯣꯄꯤꯅꯥꯊ ꯍꯔꯦ ꯀ꯭ꯔꯤꯁꯅ हरे कृष्णा ताराम ताराम उक्सरी ताकपियु गोपीनाथ करी मतांगी ओइबिरबनो नरसिंह भगवान से शिव अवतार अम लोइसिनखी हाइबसिबु थेंगनबिब्रा अदुगा क्वेश्चन आंसर सु याम नुंगाइरी वारी सु मखा सथबिनबा हाइजरी गोपीनाथ न पुखतपीर इबु वाफमसे होय नरसिंह भगवाना शिवगी अवतार अमा लोइसिनखी हाइब वारी से अतै नते हाइजब ताई अदुंगै भगवान नरसिंहना मागी प्रह्लादबु कनबिनबगिदम प्रह्लादगी मपाबु हिरण्यकशिपुदु मांगहलब मतुंगदा मागी कल्लब शब्द सूरग लोइनना अकीब फंगबा इबुंगोगी असौबगी बिकार पुथोलपद जगद से मांगब याबगी मवोंगदा नील अब मीलाई जय करे के गंधर्व किन दानो लेंगी पाली सरासर जीव पान बसे लोइनब मिपाई नराब मतमदुर शिव महादेवना इबुंगो से असौब थेमजिनब ngमखिददन मखुत मंग सेमजब जल से मांगिब तारेन इबुंगोगी मांगदुर असौब से थेमब याननबगिदम महादेव की मूर्ति सिन थोग मागी मांगदुर खामुबदी साउरिबनिना हेन इबुंगोदो लाक्सिनब ngमखिदब तारगदी खुदोंसादे अदुना आई हाइदन भगवान सदाशिवना सर्व हाइना कोबा नाम सी ओइब रूप ममान पुथोकी सर्व हाइब नाम रूप ओइबसिदी कनानो शिव मसामन ओइबनी मासी मखोंग निपान पाली दुगा मसादुद मी ओइ मागी मकोकसी नरसिंह भगवान की बतौगुम
ꯅꯣꯡꯁꯥꯒꯤ ꯃꯀꯣꯛꯁꯤ ꯄꯥꯜꯂꯒ ꯃꯆꯤꯟꯗꯨꯅ ꯂꯪꯖꯥꯒꯤ ꯃꯆꯤꯟ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤ ꯅꯣꯡꯁꯥ ꯂꯪꯖꯥꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯁꯔꯚ ꯍꯥꯏꯅ ꯀꯧꯕ ꯃꯨꯔꯇꯤꯁꯦ ꯃꯁꯤ ꯑꯣꯏꯔꯒ ꯚꯒꯋꯥꯟꯒꯤ ꯃꯥꯡꯗꯨꯗ ꯍꯥꯏꯕꯗꯤ ꯅꯔꯁꯤꯡꯍꯒꯤ ꯑꯁꯥꯎꯕꯗꯨ ꯈꯥꯝꯒꯦꯅ ꯃꯥꯅ ꯂꯦꯞꯄꯨꯕ ꯀꯥꯟꯗ ꯚꯒꯋꯥꯟ ꯅꯔꯁꯤꯡꯍ ꯑꯁꯤꯅ ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯈꯤꯗꯅ ꯁꯔꯚꯁꯤ ꯃꯥꯡꯍꯜꯂꯒꯦꯗꯅ मागे विकार उलग सोंगसिल्लप कांदुद भगवान नरसिंहन सोयदन मंगनगरद मांगगदि लीला कायरनेन खुदक महादेव से मागे मूर्ति द हंजिलग लेपखिबनि अदुगा संजबे ngo ibungo nakhutmang na semjabani nakhutmang na amu manghanba taragadi bungo ibungo na semubagi karibu kanakhigadage nanai sangjabani asawbu nembiu maduda भगवान नरसिंह की रूप से था दोक्तना भगवान श्री विष्णु कृष्ण की रूप तो हंजन किए अदना नसैगी नरसिंह भगवान के असौबदुबु खांब याननब सोंगथोक्तने लेपखिबा अदुगुंबा रूप अदुबुनी भगवान मंगनखिबा हाइना अर्थ लौरिबसि नमिंग सरबा हाइना कवि हाइबा वाफम सिमतंग गोपीनाथ की मफमद थमजरगा गोपीनाथना अनिसबु ओइना ताकपिरगलिबा वारी मखा सत्थहन्निंगबगे अपाम्बसि एखोइसु हेन सत्थनिंगदुना लेरी अदुबु मतमना पोरकबो ओइसनु हाइबो वाफम सिमतंग गोपीनाथ की मफमदा पौतमजे थगसरी गोपीनाथ ताइनरक पंगसिगे कुनग मरि सुबद लोखुत्सरी बसिना थंबाल तोंबी लाइस्टम तकपियु थंबाल तोंबी अय्या ममांग मपोक्ता तौखिबा अफफत याम खंगजेनिंगी उपाय लेगद्रा थंबाल तोंबी ममांग मपोक्ता तौखिबा खंगपी निंगबा हाइरिबसे अखोइना खंगिबा मयामसिनी खंगना खंगना उनदबगी वानी हाइजेबगी अर्थदि करिनो अबदा ngasi uriba punamaksing ase mamangi mapuki mami magtane haijebatae samna tamjege direct mana si tawrubadagi si oirakpane na kudomina mapa tiluga taudrabasu ngasi akoina uriba mi marakta miman nadriba mi mayamsing sa marakta saman nadriba mayamsing u marakta uman nadriba jagasda leriba khenariba mayam punamaksing ase मीनी सब मानन मही लोइना हईब्रा हईते सब मानन लोइना नुंगाइब्रा नुंगाइते कनान अवाब कनान इना कुंजाई पब कनान पंगसोई नाइबा यांग्रे जगस द लेरिबस पुनमक से मान तौजरखिब कर्मगी मही अदुना मपोक्सिद फंगनरेरिब मक्तनी हाइबसी अदुमक फंगनदुनसु ओन संसार से गोमना गोमोन पोकला सिरा अदुमक सत्तुन लई अदुना भगवान अर्जुन द हाइखिबदो ताओ असिगुमलब संसार से हे पोकलिब जीव हाइबसे आई अवाब फंगे हाइबनी अवाब से पामद्रगदी अपाम थादो अपाम हाइबसी हेक लेरिब जीव मागी मफमदा संसार क्षेत्र हाइबदी पृथ्वी लेमाइसिदगी मा थादोगा सुचत चतपंगमोय अदुना नाम मा एगी नत्ते जगसे एगी अपाम लेत्रे थादोए हाइब मुक्ता मादो जीवन मुक्त ओइरे प्राप्त ओइरे लाले असुमोयन भगवान ताकपिखरबनी मरमदना तसेंगना कंप्यूटर गुम्बांगदा मांगदंगा तरुंबदुना सिनी अदंगना सिनी उत्पयाब पोतुदी लैते हाइदना थमाल तोंबीगी मफमदा सबना पौदम जरी थागतसरी ताइनरकबदा ngasiगी kunga manga subada lokhsari basna ranjit kakyai takpiu ranjit paukhum pibirakpagi ayyabu hainingai leitana thagatsari यामना नुंगाई रंजीत अखोइना थमजखिबा पाउखुमबु ताबिरगा नुंगाई बी हैना अपेनबा फोंदोकपिरकबा अखोइगी माइकैदगिसु नुंगाई जबदो फोंदोकसरी अदुगा मखा ताबिरकलिबसना मतम सांगना मियांगी सेवा तौबा ngamnanabagidamक ईश्वरगी मफमदा थौनी जरी यामनमक नुंगाई जे रंजीत ना अखोइबु पुनिंग सौगतपिदना अखोइगी तौजरिबि हिरमसिबु मतम सांग नंगमनबगदमक ईश्वरगी मफमदा थौनी बिरकबा मसिबु तराम न उक्सरगा रंजित की पुंसिदसु
ꯑꯇꯣꯞꯄꯒꯤꯗꯃꯛ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯕꯤꯕ, ꯑꯇꯣꯞꯄꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯋꯥꯡꯂꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯃꯛꯇꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯁꯣꯔꯅ ꯔꯟꯖꯤꯠꯀꯤꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ, ꯅꯨꯡꯉꯥꯏꯕ, ꯆꯥꯎꯈꯠꯄ ꯄꯨꯝꯅꯃꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯔꯟꯖꯤꯠꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 23 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤ ꯄꯨꯏꯅꯕꯇꯤ ꯐꯨꯔꯩꯂꯥꯠꯐꯝ ꯇꯥꯛꯄꯤꯌꯨ ꯄꯨꯏꯅꯕꯇꯤ, ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁꯨꯔꯖ ꯄꯨꯖꯥꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯌꯥꯕꯒꯦ? ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯒꯨꯂꯤ ꯆꯥꯕ, ꯑꯗꯨꯅ ꯍꯧꯒꯠꯄꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯊꯦꯡꯈꯤ꯫ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯄꯨꯏꯅꯕꯇꯤ꯫ ꯁꯨꯔꯖ ꯄꯨꯖꯥ, ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯁꯨꯔꯖ ꯄꯨꯖꯥ ꯑꯗꯨꯃꯛ ꯀꯠꯆꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝꯁꯦ ꯁꯝꯅ ꯊꯝꯖꯒꯦ꯫ ꯅꯨꯃꯤꯠꯅ ꯇꯥꯈ꯭ꯔꯒꯗꯤ ꯑꯗꯨꯗꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡꯗꯁꯨ ꯅꯨꯃꯤꯠ ꯑꯗꯨꯝ ꯈꯨꯔꯨꯝꯖꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯨꯔꯨꯝꯖꯕ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠꯇꯤ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯄꯨꯔꯒ ꯊꯣꯛꯂꯛꯏꯕ ꯃꯥꯒꯤ ꯑꯍꯥꯟꯕ ꯃꯉꯥꯜꯅ ꯄ꯭ꯔꯤꯊꯤꯕꯤꯗ, ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯗꯨꯕꯨ ꯑꯩꯒꯤ ꯁꯨꯃꯥꯡꯗꯨꯗ ꯉꯝꯖꯕ ꯍꯩ ꯂꯩ ꯙꯨꯞ ꯙꯤꯞ ꯅꯠꯇ꯭ꯔꯒꯅ ꯖꯣꯜ ꯏꯔꯤꯛ ꯑꯃꯇꯪꯅ ꯑꯣꯏꯔꯕꯁꯨ, ꯁꯨꯔꯖꯗꯦꯕ, ꯅꯪꯅ ꯉꯁꯤ ꯇꯔꯪ ꯇꯔꯪꯅ ꯊꯣꯛꯂꯛꯄ ꯅꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯄꯤꯅꯕꯤꯌꯨ, ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯅꯅꯥꯏꯅ ꯀꯠꯆꯔꯤꯕꯁꯤ ꯂꯧꯕꯤꯌꯨ ꯁꯨꯝꯃꯣꯏꯗꯅ ꯁꯨꯔꯖꯗꯦꯕꯕꯨ ꯄꯨꯝꯅꯃꯛꯅ ꯈꯨꯔꯨꯝꯅꯩ ꯍꯥꯏꯕ ꯇꯥꯏ꯫ ꯃꯇꯝꯗꯨꯗ ꯈꯨꯔꯨꯝꯕ ꯉꯝꯗꯦ ꯑꯩꯗꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒꯨꯂꯤꯒꯤ ꯔꯤꯌꯦꯛꯁꯟ ꯂꯥꯛꯇꯅ ꯌꯥꯝ ꯀꯟꯅ ꯇꯨꯝꯅꯤꯡꯉꯦꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯨꯔꯨꯝꯕꯤꯔꯣ ꯍꯥꯏꯖꯕ ꯇꯥꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯔꯤ ꯍꯥꯏꯅꯗꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯨꯒꯗꯒꯦ ꯑꯁꯨꯝ ꯄꯨꯏꯅꯕꯇꯤꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ ꯄꯨꯏꯅꯕꯇꯤ꯫ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 28 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯥꯙꯅꯥ ꯂꯥꯏꯃꯌꯨꯝ ꯇꯥꯛꯄꯤꯌꯨ ꯁꯥꯙꯅꯥ, ꯑꯩꯒ ꯈꯨꯔꯨꯝꯖꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯆꯔꯤ꯫ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯨꯔꯦ, ꯍꯧꯖꯤꯛꯁꯨ ꯋꯥꯕ ꯂꯣꯏꯗꯔꯤ꯫ ꯃꯀꯔ ꯔꯥశꯤꯒꯤ ꯁꯣꯟꯒꯗꯕ ꯃꯟꯇ꯭ꯔꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ꯫ ꯁꯥꯙꯅꯥ, ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕ ꯈꯖꯤꯛꯇꯪ ꯉꯛꯆꯥꯅꯅ ꯊꯣꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯌꯥꯝ ꯋꯥꯔꯨꯔꯦ, ꯍꯧꯖꯤꯛꯇꯤ ꯈꯖꯤꯛ ꯐꯔꯛꯑꯦꯅ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯨ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥꯙꯅꯥ꯫ ꯑꯗꯨꯒ ꯁꯥꯙꯅꯥꯅ ꯃꯀꯔ ꯔꯥశꯤꯒꯤ ꯁꯣꯟꯒꯗꯕ ꯃꯟꯇ꯭ꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯁꯥꯙꯅꯥ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ, ꯔꯥశि ꯃꯟꯇ꯭ꯔꯁꯤꯡꯒꯤ ꯄꯨꯂꯞ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯒ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯐꯥꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯦꯛ ꯈꯪꯗꯕꯗꯒꯤ ꯏꯕꯤꯔꯛꯎ ꯍꯥꯏꯅ ꯃꯐꯝꯁꯤꯗꯗꯤ ꯏꯕ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯆꯤꯟꯅ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯏꯈꯤꯕꯗꯨꯃꯛ ꯍꯥꯏꯒꯗꯕꯅꯤna तसेंगना साधना मयेक्सी पांबीरगदी अखोगी व्हाट्सएप नंबर सिदा अमुक्तंग मेसेज अमतंग थाबीरओ मकर राशि की मंत्र ताकपीरओ अदन मदुदा खोई शेयर तौजरके सुमोदना साधना की मफमदा पौतमसरी थागसरी साधना ताइनरकपदा ngasiगी kunga nipan subada lokhusari besuna आनंदी मोइरांगथेम ताकपियो आनंदी ओझा केतु ग्रह की पूजा पोलम ताकपिरओ आनंदी केतु ग्रह की पूजा पोलम हाइबसिदी होय ताकपियो हाइरबनिना हाइजगे सुमोइदना थमजरी केतु ग्रह की पूजा की पोलम हाइबबु अखोइना फी अरांगबा अमा बैदुर्जमनी हाइबसि केस आई हाइबा लकी जेम्स अदुबुनी अदुना हाइरिबा जेम्स असि ममल अहोंगबा थीरगा हरि सोर कटकदबनिना मयामजे अहोंगबा कनिंगबा ओइना सुम हाइनबनिना बैदुर्जमनी नत्रगे केस आइसि ममल अहोंगबदा
ꯃꯁꯛ ꯑꯗꯨꯝ ꯃꯥꯟꯅꯕ ꯂꯩꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯇꯥꯡꯕꯗꯨ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯏꯁꯣꯔꯗ ꯀꯠꯄꯗ ꯊꯃꯣꯏ ꯁꯦꯡꯅ ꯆꯪꯖꯁꯅꯨ, ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯐꯔꯒ ꯂꯣꯏꯔꯦ, ꯑꯩ ꯃꯁꯤꯗꯒꯤ ꯋꯥꯕꯁꯤꯅ ꯍꯦꯟꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯟꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯥꯡꯉꯛꯀꯗꯧꯔꯤꯕꯅꯤ, ꯂꯛꯀꯤ ꯖꯦꯝꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯃꯥꯡꯉꯛꯀꯗꯧ ꯁꯔꯨꯛꯄꯨꯗꯤ ꯂꯛꯀꯤ ꯖꯦꯝꯁꯀꯤ ꯃꯃꯟꯁꯤ ꯀꯠꯊꯣꯛꯑꯒ ꯑꯩ ꯑꯐꯕ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯂꯩꯕꯤꯔꯣ, ꯀꯔꯤꯒꯨꯝꯕꯗ ꯉꯝꯃꯛ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯀꯠꯇꯤ ꯀꯠꯆꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯒꯅ ꯕꯩꯗꯨꯖ ꯃꯅꯤꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯉꯝꯖꯕ ꯂꯨꯄꯥ 10 20ꯅ ꯍꯦ ꯏꯁꯣꯔ, ꯑꯩꯅ ꯀꯠꯆꯔꯤꯕ ꯄꯩꯁꯥꯁꯦ ꯍꯥꯏꯔꯤꯕ ꯕꯩꯗꯨꯖ ꯃꯅꯤ ꯀꯦꯁ ꯑꯥꯏ ꯖꯦꯝꯁ ꯑꯁꯤꯒꯤ ꯃꯃꯟ ꯑꯣꯏꯅ ꯀꯠꯆꯔꯤ, ꯃꯁꯤꯗ ꯄꯦꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯠꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯖꯥꯆꯟꯗꯟ, ꯊꯣꯏꯗꯤꯡ ꯑꯉꯧꯕꯒꯤ ꯀꯕꯣꯛ, ꯊꯥꯡ ꯃꯆꯥ ꯑꯃ, ꯍꯩ ꯂꯩ, ꯙꯨꯞ ꯊꯥꯎꯃꯩꯅꯆꯤꯡꯕ ꯌꯥꯎꯔꯒ ꯃꯗꯨ ꯁ꯭ꯔꯤ ꯍꯔꯤ ꯃꯟꯗꯤꯔꯗ ꯏꯁꯥꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯊꯥꯔꯒ 4ꯁꯨꯕ ꯅꯨꯃꯤꯠꯁꯦ, ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯌꯨꯝꯁꯀꯩꯁ, ꯁꯨꯝ ꯑꯣꯏꯗꯅ ꯏꯄꯣꯛ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ 4ꯁꯨꯕ ꯐꯥꯎꯕ ꯊꯤꯕꯤꯔꯣ, ꯅꯨꯃꯤꯠꯇꯨꯗ ꯀꯠꯄꯤꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯖ꯭ꯌꯣꯇꯤꯁ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯁꯤꯃꯇꯪ आनंदी मोइरांगथेम की मफमदा पौदमजरी थागतजरी ताइनरक ngasi कुनगमापन सुबद लुखतजरी बसी जीवन लता कैशाम तापियु जीवन लता ओजाबु खुरुमजरी खुरुमबिरक तराम तराम उक्सरी ओजागी क्वेश्चन आंसर ताबदा यामन पेंजई यामनमक नुंगाइजई जीवन लता अखोइगी थमजरी बहिरम मसिबु ताबिरब मतम मतुंगदा थोदोंना पेनबी हाइना फोंदोकपिरकपा अखोइगी माइकैदगी नुंगाइजब फोंदोकजबग लोइनना जीवलतागी मंगोल आशीर्वाद श्री भगवान के चरोंदा निजरी ताइनरकपा ngasiगी 30 सुबदा मुलुकसरी बसे बिरलाज जे पाबुंग तरपुन सोनबगी नीति नियम तौगदब तौरोइदब सिंग अदु ताकपिरउ बिरलाजेत बिरलाना खंबिनिंगबा वहांगी पाउखुम असी मवांग थमजखिबा मखोय व्यूअर अनेगी क्वेश्चन मदुगी पाउखुमदु ताबिरबा मतुंगदा लेपना खंबिरमलगनी अमुहन्ना बिरलागी तोपना थमद्रगसु यारनी हाइना लौजरे हाइबदी अखोइना तरपोन कटकदौबा कटबु ओइरगसु मदुबा अखोइ लायोई खरबसिंबु नुंसीबिबा ख्वाई पुनमक अदुना तरपोनगी मतम असिदा यारगदी साङा चागनु अखोइगी युमदुदा मी अमा लेइतब नमिता अदुदगी श्राद्ध यौद्रिबा फाउबा साङा चादबा मोरिंग पेरेट ओइना लेइबगी मतौगुमना लेइजौ इपा इपु लायोई खरबसिंग अदुना लेंबिरकपा मतमदा मखोइबु नुंसीना अमदी इकाई खुमनबु उच्चदना सम कोई खुजिन चिंबा हक्सांगदगी करिगुंबा पार्ट अमता कक्थटपा खोटटपा तौदना अमदी मसाई तरपोन सोननबगी नियम मथक ताक्सखिबसिंग अदो सोइदना बेला ताबिरमलगनी मरमदना बेलागी मफमदा तोपना वाफमसे नौना थमुद्रगसु मथक्केदुना पेनबियु हाइबु वाफमसे बेला जेट की मफमदा थमजरी थागतजरी बेला ताइनरक ngasi कुथ्रागा माथोय सुबदा मुलोखतजरी बसिना इबोमसा थिंगबाइजम ताकपि इबोमसा आइग्या ngasi सुखुरुमजरी खुरुम बिरक ngasi तराम तराम न ओक्सरी इबोमसा ताकपि करी मतांगी ओइबिरबन क्वेश्चन नमतगा हंगजगी ताकपि मियोइबदा लेइरिबा मई इसिंग नुंगसित असि मियोइबना सिरबा मतमदा मसि कदाइदा तिनखिबगे आइग्याबु अमुक्का हन्ना थागतजरी इबोमसा मियोइबगी दिहेदा लेइरिबा मई सिंग नुंगसितना सिंगबा सिंग असिना मांगखिबगी वाफमसी ममांगदसु अखोइना थमजखिबा मियोइबा हाइबसी मियोइबदा नते संसारसदा लेइरिबा जीव पानबा पुनमक हाइजबताई स्थावर जंगम असतपा सत्तबा जीव अनिमक असे पंचभूतना सेंबा दिहेनी न हाइबदा
पंचभूत है अखोइना खंखरे मई इसिंग नुंसित आकाश पृथ्वी हाइरिबा मचाक मंगा सिबु पंचभूत हाइरगा खंगी हाइरिबा पंचभूत असि करमना ओइरखिबा अहानबदा त्रिगुण तितली हैदना सत्तरज तमा हाइरिबा गुण अहुमदुदगी मखोई अहुमदुगी अहंकारदगी अतिया हाइबसी थोलखी अतियासने इथक हौरब मतमदा मतोमदना साई हाइरिबा सत्तरज तमदु यावररोय अतियासे पुथोखरगा मखोइगिदि लोइरे अदना अतियासने मतोमता इथक हौरब कांदा मंगोंदगी नुंसित पोलई नुंसितसना अमुक इथक हौरब कांदा मई पोलई मई सिना अमुक इथक हौरब कांदा इसिंग पोलई इसिंगदुना इथक हौरब कांदा पृथ्वी ओइरे अदना आकाशदगी मथंग मथंग ओइरक्तना पृथ्वी फावबो योरइबा तन्मात्रा मसाक मंगा पंचभूत मंगा सिबु करी हाइना कौबगे हैबदा अनुलोम मार्ग कोई हैबदी मथंग मथंग थाक नाइना कुमथरक हाइ अदुना ngसाइगी अतियाने नुंसित पोए नुंसितना मई पोए मईने इसिंग पोए इसिंगना पृथ्वी पोगलकप मतमसिदा मसिदा जीव पानबो ओइरे मंगा दुनो ओइरखिबनिना जीव पुनमकसे पंचभूत की देह सि लोइने यावे जीव कोदिंग अदुना हाइरिबसिना अनुलोम मार्गदा सत्थरखिब जीवसिना मागी अरोइब मतमना लाअब कांद बिलोम मार्ग हाइदना अमुक हंगतखिब हाइबदी लेरमीब पृथ्वी की गुल्लदो मदुना इसिंग तिनखिब इसिंगदुना मईद तिनखिब मईना नुंसित तिनखिब नुंसितना आकाश तिनखिब मतमदुदा जीवना असीब दिहे हाइबदु ओइहोई असुमोदना जग संसार के जीव पान पुनमना गमना गोमोन हंगत हंदा चलग संसार से पोप सिब हाइबसी ओइ हैदना मसी बेदना थंबिरंबा वाफम सिना मरम ओइदना ngसाइगी हाइरिब जीव सिना सीरब मतमदा मागी ngसाइ पृथ्वी दगी इसिंग कारखिबदो इसिंगदुना मईद मईदगी नुंसित नुंसिन आकाश तिनगिब अदुगुम जीव से मतंग मतंग मतोमद मांगखि कनामतन मदुदा फारुब ngamde थिंगुब ngamde मसे ईश्वर के साउरब ngसाइ हाइगिबा अहंकार दगी ओइरखिब पंचभूत मंगादुगी खोंसतनी हैदना बेदना थंबिरंब वाफम असिमतंग इबोमसा थिंगबाइजंगी मफमदा पौतमजरी थागतजरी बोमसा ताइनरक ngasiगी कुंथ्रागनि थोइसबदा लखुचरी बसिनम पूर्णवती कांग ताकपियु पूर्णवती मतम सांग मियाम की सेवा तौबीर ओझा याम नमक नुंगाइजै पुनबती एखोइबु नुंसीबिदना मतम सांग मियाम की सेवा तौबीननबा नुंसीना एखोइबु पौताक पीबिरकपा अमदी थौजान बिरकपा मसिबु तराम तराम ओक्सरग मदुमक थबकता ओंथोकपा ngamnanaba honajage haiba wafam simatang punnabati gi mafamda thamjaraga ईश्वर की मफमदा अखोई पुन्ना थौनी मिनसी हैब वाफम सिमगसु थमजरी थागसरी ताइनरक ngasiगी कुंथ्रागा हुमदोइ सुबदा लखुचरी बसुना नीलकन्या एनजी खुरुमजरी खुरुम बिरक तराम तराम न ओक्सरी ताइनरक पदा ngasiगी कुंथ्रागा मरी सुबदा लखुचरी बसुना नो फेस ताकपियु नो फेस खुरुमजरी आई तखेलंबम थोइबी खुराई इसागी फोनदगी ताजरी यामनमक नुंगाइजै नो फेस इसागी फोनदगी अखोगी थौरमसिबु ताबिरी हाइना फोंदोकपिरकपा अखोगी माइकैदगी यामना नुंगाइजबा हराउजबा अमदी थाकत्सबदो फोंदोकजरी नो फेस ngasiगidi wang paukंगी थौरमसि मसिंगसि खरे यामखिबदा मरम ओइदना तांकक असिदगी मखादा लाकदबा वहंसिंगी पाउखुमदी
ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡꯀꯛꯁꯤꯡ ꯑꯁꯦ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯈꯨꯔꯨꯝꯖꯔꯤ